Midyang tabiri punamakpo taramna okchari. Assalamualaikum warahmatullahi wabarakatuh. Ngasi Manipuri Muslim akina miyamda puduna lakchari program ase ekoina hanasu pangthok jakharaba adom gi wahang shariat ki paukhum haiba program adugi series oina chathajarak padugi ngasi Ramzan Mubarak kamari lenana ekoine kai khumna jariba Hazrat Maulana Mufti Ziaur Rahman Sahab ekoigi studio da लेंगसिन बिरकना बगी दमकता अखोइना बातोन तौजरुबदा हराव हराव या बिरकपा मुफ्ती साहब हानो मक्ता थागतचरी अस्सलाम वालेकुम अखोइ यामना नुंगाइजबा अमना अखोइना रमजान था सिगी मनुंगदा अखोइना मतम सांगना इबादत तौरगसु रमजान था सिबु खौरांगजबा अमदि रमजान था लाको मतमदा तोंगान तोंगान बा अहेन बा अमल कया अमा तौजदना अल्लाह रब्बुल इज्जत का नक्सन नबगी अखोइदा मौका अमा फंगबा लोइनना अहेन बा अमल सिंगदुगा अहेन बा नेकी कया अमा तानिंग बगी अखोइगी उम्मते मोहम्मदिया हाइबताई मसिदा लैरिबा मदुगी अपाम्बा दो मदु अखोइना खंजरगा रमजान के ओइना स्पेशल ओइबा करी करी तौबा याबा अमल सिंग लेबगे हाइबदु खन्ना ताननबगी दमकता अखोइना थोइदोकना इकाइ खुमनजरिबा मुफ्ती साहब पो अखोइना हाइजरुबनी अना रमजान की अहौबा मतमदा अचिनबा मतम कया अमा लैखिबदगी अखोइना प्रोग्राम अदु सिनजबा ngamhausadre madugui damakta akhoi yam nungaijadaba फाउजरी अदुबु ngasi थेंगलबसु थेंगना अरोइबगी तरानी असिगी अहौबा हाइबताई ngarang numidangdagi हौख्रबा अदुगुम्बा अरोइबगी आखिरी आशरा हाइबताई मुफ्ती साहब अरा अरोइबगी तरानी असिदैदा अखोइना यामना स्पेशल ओइबा अखोइगी ngarang numidang असर मतुंग अदुगा मगरिब के हेक ममांगदगी अखोइगी एतिका फंगदब सिंगसु चंगना खरबा अरा यामना मरु ओइबा लैलतुल कदर थिगदबा अरोइबगी तरानी अदुनी अखोइगी मांगदा लेरिबसी रंग मसिगे मरी लेना रमजान का मरी लेना अमदी लैलतुल कदर का मरी लेना वाहंग सिंह अखोइ मिडियंग ताबिरिबा व्यूअर्स सिंह ना हंगबिरकपा दुसु अखोइना कॉल ओइना लौखचरगा मुफ्ती साहब तगी पाउखुमदु तामिननबगी खुदोंग चाबा दुसु लौजगे अहान बमक्तदा अखोइ मुफ्ती साहब ना अचिनबा मतम काइथोकपिदना लेंगबिरकपगी दमक्ता मणिपुरी मुस्लिम अखिगी माइकेदगी हैनिंगा लेतना थागतचबा फोंदोकचरी लोइना लोइना तारामना ओकचरी मुफ्ती साहब अहानबदा अखोइ लाक्चनिंगबसी रमजान मुबारक से मयाम पुनमकना यामना खौरांग नाइजबा अदुगा रमजान मुबारक से लाको मतम सिदैदा आमलगी अखोइगी चांग सुदुम हेंगटपा हाइबताई अखोइना सुम चुमना उजबदा अदा हाना चांग नाइना नमाज सोलमदबसिंग हेना सोलकपा चांग नाइना सोलिबसिंगना नाफलगी इबादत हेलकपा तिलावत हेलकपा सुमाइ तौदना अखोइना थेंगनजै अदो रमजान मुबारक की करी करम मगुन सिंगना मियोइबगी थमोइदा सिगुम्बा अवोनबा असी पुरकपनो हाइबा वाफमसी रमजान की बरकत की थोदो हेंदोकपा मगुन सिंगदो करी करी लेबना असिगी अवोनबसी पोहलइबनो हाइबदो मतेमतंग थंबियो याम फै चुमनगिदी होय हौजिक अरोइबगी तरानी दुनी चटलिसी अदुफो मपन्नी तेंगाइजिल्लाए अल्लाह वहदहु ला शरीका जात मपु महाकी तोंगानबा थौजालनी मसी समना हाइरबदको अशौमुली व अना अज्जी बिही हाई हदीसे पाकता हदीसे कुदुसीनी हाइबदी अल्लाह ना हाइरी हाइरगा नबीना ngangbaduna hadise kudusi kawi haibidi ramjan haibesidi allah na hayiye aigi thani masigi neki sawabsu aina pigedemaina hoi hoi adui maramna roza lakpada itop topaneba atay iman manadabne amal hengatpaneba maramdi allah na pini atay di faristai khutangni ihalidana hoi hoi roza gi di faristai khutangda iroi direct allah na pini hayen yam nungai sinani top topis yam nungai jai muti sabna wafam du thambirakpa matang sida aikoina ramzan gi aroiba tarani gi matang se lakpa kanda muti sab mayamna yamna hena khangning basi lailatul qadr gi matang sidani hoi ana lailatul qadr gi matang se lakpa sida aikoi aroiba gi tarani sida lailatul qadr duna aikoi mathangi ai round da lakchage aroiba gi tarani sida रमजान की मनुंग सिदा सो मुका अरोइबगी तरानी सिने हेना मतिंग मगुल चावबगी वाफम सि अखोइ आलिम सिंगदगी मुफ्ती साहब खोइदगी ताजरबनी अना मसिदा करी करी रमजान की अरोइब तरानी सिदा हेंगन तौबा याबा अमल सिंग अदुगा अरोइब तरानी सिदा कमदौना अखोइगी लैलतुल कदर से थिहौननबगी अखोइगी अमल की हेंगननबगी करी करी चेक्सन थौरांग नत्रगन कई की तौबा याबा सिंग लैबगे हाबदो मते मतंग थंबि फनी हदीस पाकता दी चुमनगे दी अल्लाह के रसूल नुंसीबा मोहम्मद मुस्तफा सल्लल्लाहु अलैहि वसल्लम की सनायतंग रावी हदीस हजरत आयशा सिद्दीका उम्मुल मुमिनीन रज़ियल्लाहु ताला अन्हा की रिवायत नि आइबदी अरोइबगी
ꯇꯔꯥꯅꯤ ꯁꯦ ꯁꯤꯒꯤꯁꯤꯗ ꯑꯇꯦꯟꯕꯗ ꯍꯥꯏꯔꯒꯗꯤ ꯃꯃꯤꯡ ꯆꯠꯄ ꯇꯁꯕꯤ ꯑꯃ ꯂꯩꯔꯤꯗꯅ ꯗꯨꯋꯥ ꯑꯃ ꯑꯜꯂꯥꯍꯨꯝꯃ ꯏꯟꯅꯀ ꯑꯐꯨꯟ ꯇꯨഹിꯕꯨꯜ ꯑꯐ꯭ꯋꯥ ꯐꯑꯐꯨ ꯑꯟꯅꯤ ꯍꯥꯏꯅ ꯍꯣꯏ ꯍꯣꯏ ꯔꯦꯋꯥꯗꯤ ꯈꯔ ꯑꯟꯅꯁꯨ ꯁꯤ ꯁꯣꯜꯂꯨ ꯑꯗꯨꯒ ꯎꯠꯀꯥ ꯎꯝꯃꯤꯅꯟꯅꯥꯔ ꯃꯃꯤꯡ ꯆꯠꯄ ꯋꯥꯐꯝꯅꯤ ꯑꯈꯤꯔꯤ ꯑꯁ꯭ꯔꯥꯒꯤ ꯎꯠꯀꯥ ꯎꯝꯃꯤꯅꯟꯅꯥꯔ ꯍꯥꯏꯕꯗꯤ ꯖꯍꯟꯅꯝꯗꯒꯤ ꯀꯟꯕꯤꯅꯉꯥꯏꯒꯤ ꯇꯔꯥꯅꯤ ꯍꯥꯏꯕ ꯑꯗꯨꯅ ꯖꯍꯟꯅꯝꯗꯒꯤ ꯀꯟꯅꯉꯥꯏꯒꯤꯗꯨ ꯀꯟꯅ ꯅꯤꯍꯧꯕ ꯇꯥꯔꯦ ꯌꯥꯝ ꯇꯦꯟꯅ ꯍꯥꯏꯌꯨ ꯍꯥꯏꯔꯒꯗꯤ ꯑꯔꯣꯏꯕ ꯇꯔꯥꯅꯤꯁꯤꯗ ꯑꯍꯥꯟꯕꯒꯤ ꯔꯍꯃꯠ ꯃꯊꯪꯒꯤ ꯒꯨꯅ ꯃꯒꯐꯤꯔꯠ ꯃꯊꯪꯒꯤ ꯎꯠꯀꯥ ꯎꯝꯃꯤꯅꯟꯅꯥꯔ ꯖꯍꯟꯅꯝꯗꯒꯤ ꯀꯟꯕꯤꯅꯉꯥꯏ ꯍꯥꯏꯕ ꯑꯔꯣꯏꯕꯒꯤ ꯇꯔꯥꯅꯤ ꯉꯁꯥꯏꯒꯤ ꯗꯨꯋꯥꯗꯨꯃꯅ ꯖꯍꯟꯅꯝꯗꯒꯤ ꯀꯟꯕꯤꯅꯉꯥꯏꯅꯦꯁꯦ ꯇꯔꯥꯅꯤꯁꯤꯗ ꯍꯦꯟꯖꯟꯅ ꯅꯤꯕ ꯇꯥꯔꯦ ꯍꯣꯏ ꯍꯣꯏ ꯑꯗꯨ ꯈꯛꯀꯤꯁꯨ ꯈꯥꯁꯤꯅꯦ ꯑꯩꯅ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯨꯇꯤ ꯁꯥꯝꯅ ꯍꯥꯏꯕꯤꯈꯤꯕ ꯑꯜꯂꯥꯍꯨꯝꯃ ꯏꯟꯅꯀ ꯑꯐꯨꯟ ꯇꯨഹിꯕꯨꯜ ꯑꯐ꯭ꯋꯥ ꯐꯑꯐꯨ ꯑꯟꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯑꯥꯔꯊꯁꯤꯅ ꯀꯔꯤ ꯍꯥꯏꯕꯅꯣ ꯃꯌꯥꯝꯅ ꯈꯪꯅꯅꯕ ꯚ꯭ꯌꯨꯋꯔꯁꯤꯡꯒꯤꯗꯃꯛꯇ ꯈꯟꯖꯔꯦ ꯑꯜꯂꯥꯍꯨꯝꯃ ꯏꯟꯅꯀ ꯑꯐꯨꯟ ꯇꯨಹಿಬುꯜ ꯑꯐ꯭ꯋꯥ ꯐꯑꯐꯨ ꯑꯟꯅꯤ ꯍꯥꯏꯕ ꯃꯌꯥꯡ ꯃꯆꯥꯒꯤ ꯗꯨꯋꯥ ꯈꯔꯗ ꯑꯟꯅꯥ ꯍꯥꯏꯅꯁꯨ ꯍꯥꯏꯔꯦ ꯑꯗꯨꯅ ꯄ꯭ꯂꯨꯔꯦꯜ ꯇꯥꯔꯦ ꯑꯟꯅꯤꯅ ꯁꯤꯡꯒꯨꯂꯔ ꯇꯥꯔꯦ ꯍꯥꯏꯕꯗꯤ ꯑꯩ ꯈꯛ ꯍꯥꯏꯕ ꯑꯟꯅꯤ ꯍꯥꯏꯔꯒꯅ ꯑꯟꯅꯥ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯑꯔꯊꯅꯥ ꯌꯥ ꯏꯂꯥꯍꯜ ꯑꯥꯂꯃꯤꯟ ꯍꯦ ꯑꯜꯂꯥꯍ ꯏꯟꯅꯀ ꯑꯐꯨꯟ ꯅꯍꯥꯛꯇꯤ ꯀꯣꯛꯄꯤꯒꯟꯕ ꯃꯄꯨꯅꯤ ꯍꯥꯏꯕ ꯅꯍꯥꯛꯇꯤ ꯀꯣꯛꯄꯤꯗꯟꯇ ꯂꯩꯕ ꯃꯄꯨꯅꯤ ꯍꯥꯏꯕ ꯇꯨಹಿಬꯨꯜ ꯑꯐ꯭ꯋꯥ ꯑꯗꯨꯅ ꯉꯥꯛꯄꯤꯕ ꯀꯣꯛꯄꯤꯕ ꯍꯥꯏꯕꯁꯦ ꯉꯥꯛꯄꯤꯕ ꯀꯣꯛꯄꯤꯕ ꯍꯥꯏꯕꯁꯤ ꯅꯍꯥꯛꯇꯤ ꯄꯥꯝꯖꯔꯤꯕꯅꯤ ꯍꯥꯏꯕ ꯐꯑꯐꯨ ꯑꯟꯅꯤ ꯃꯔꯝ ꯑꯗꯨꯅ ꯌꯥ ꯏꯂꯥꯍꯜ ꯑꯥꯂꯃꯤꯟ ꯑꯩꯒꯤꯁꯨ ꯀꯣꯛꯄꯤꯌꯨ ꯍꯥꯏꯕ ꯑꯔꯥꯟꯕ ꯄꯨꯝꯅꯃꯛ ꯒꯨꯅꯥ ꯄꯨꯝꯅꯃꯛ ꯑꯔꯊ ꯃꯁꯤꯒꯤ ꯗꯨꯋꯥꯁꯤ ꯃꯨꯇꯤ ꯁꯥꯕ ꯑꯩꯈꯣꯏꯅ ꯇꯥꯖꯕꯗ ꯂꯩꯂතුꯜ ꯀꯗꯔ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯃꯒ꯭ꯔꯤꯕꯇꯒꯤ ꯂꯧꯈ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯁꯨꯕ ꯁꯥꯗꯤꯛ ꯍꯥꯏꯕ ꯇꯥꯏ ꯃꯇꯝꯗꯨ ꯐꯥꯎꯕꯅꯤ ꯍꯥꯏꯅ ꯇꯥꯛꯄꯤ ꯑꯗꯣ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯍꯦꯟꯅ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯔꯤꯕ ꯗꯨꯋꯥꯁꯦ ꯅꯠꯇ꯭ꯔꯒꯅ ꯅꯣꯡꯊꯤꯜꯗꯁꯨ ꯑꯇꯩ ꯃꯇꯝꯁꯤꯡꯗꯁꯨ ꯑꯔꯣꯏꯕꯒꯤ ꯇꯔꯥꯅꯤꯁꯤꯗ ꯍꯥꯏꯔꯤꯕ ꯗꯨꯋꯥꯁꯦ ꯑꯗꯨꯝ ꯇꯠꯇꯅ ꯇꯧꯕ ꯌꯥꯕ ꯑꯣꯏꯕ꯭ꯔꯥ ꯍꯗꯤꯁꯇꯗꯤ ꯌꯥꯝꯅ ꯁꯣꯜꯂꯝꯃꯤ ꯍꯥꯏꯕ ꯂꯣꯟꯗꯥꯗꯨꯅꯤ ꯂꯥꯛꯏꯕꯗꯤ ꯆꯨꯝꯅꯒꯤ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜꯅ ꯌꯥ ꯑꯥꯏꯁꯥꯇ ꯍꯥꯏꯕꯗꯤ ꯍꯦ ꯑꯥꯏꯁꯥ ꯅꯍꯥꯛ ꯁꯤ ꯌꯥꯝꯅ ꯁꯣꯜꯂꯨ ꯑꯔꯣꯏꯕꯒꯤ ꯇꯔꯥꯅꯤꯁꯤꯗ ꯍꯥꯏ ꯑꯗꯨ ꯀꯔꯝꯕ ꯃꯇꯝꯗꯅ ꯍꯦꯟꯅ ꯐꯩ ꯀꯔꯝꯕ ꯃꯇꯝꯗꯅ ꯍꯦꯟꯅ ꯁꯣꯟꯒꯅꯤ ꯍꯥꯏꯕꯗꯨꯗꯤ ꯏꯔꯝꯗꯦ ꯇꯣꯉꯥꯟ ꯀꯣ ꯑꯗꯨꯕꯨ ꯕꯨꯖꯨꯔꯒꯥꯅ ꯗꯤꯟꯁꯤꯡꯅ ꯏꯔꯝꯃꯤꯕ ꯂꯥꯏꯔꯤꯛꯁꯤꯡꯁꯤꯒꯤ ꯑꯃꯜꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯔꯣꯏꯕꯒꯤ ꯇꯔꯥꯅꯤꯁꯤꯗꯗꯤ ꯁꯣꯟꯅꯤꯡꯕ ꯃꯇꯝꯗ ꯑꯗꯨꯝ ꯁꯣꯟꯕ ꯌꯥꯏ ꯑꯉꯝ ꯑꯉꯝꯕ ꯆꯥꯡꯗ ꯃꯁꯤꯃ ꯑꯩꯈꯣꯏꯒꯤ ꯑꯔꯣꯏꯕꯒꯤ ꯇꯔꯥꯅꯤꯗ ꯃꯨꯇꯤ ꯁꯥꯝꯅ ꯇꯥꯛꯄꯤꯕꯁꯤ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯕ ꯍꯥꯟꯅꯒꯤ ꯅꯨꯃꯤꯠ ꯀꯨꯟꯅꯤꯁꯤ ꯅꯠꯇꯕ ꯑꯔꯣꯏꯕꯒꯤ ꯇꯔꯥꯅꯤꯗ ꯍꯦꯟꯖꯟꯅ ꯇꯧꯕ ꯌꯥꯕꯁꯤ ꯑꯔꯣꯏꯕꯒꯤ ꯇꯔꯥꯅꯤꯁꯤꯒꯤ ꯃꯥꯒꯤ ꯇꯣꯉꯥꯟꯅ ꯃꯃꯤꯡ ꯂꯩꯖꯔꯤꯕ ꯗ꯭ꯋꯖꯛꯇꯒꯤ ꯀꯟꯕꯤꯅꯕꯒꯤ ꯍꯥꯏꯕꯅꯤ ꯑꯗꯨ ꯃꯁꯤꯒꯤ ꯗꯨꯋꯥꯗꯨ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜꯅ ꯇꯥꯛꯄꯤꯔꯝꯕꯗꯨ ꯑꯗꯨꯝ ꯇꯠꯇꯅ ꯁꯣꯟꯕꯁꯤꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯕꯅꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏ ꯂꯩꯂතුꯜ ꯀꯗꯔꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯑꯔꯣꯏꯕꯒꯤ ꯇꯔꯥꯅꯤꯁꯤꯗ ꯑꯂꯤꯝꯁꯤꯡꯅ ꯍꯥꯏꯕꯤꯕꯗ ꯑꯩꯈꯣꯏꯅ ꯇꯥꯖꯕꯁꯤ ꯂꯩꯂතුꯜ ꯀꯗꯔ ꯍꯥꯏꯕꯁꯤ ꯆꯍꯤ ꯆꯨꯞꯄꯁꯤꯗ ꯁꯨꯝ ꯊꯤꯕꯤꯌꯨ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯅ ꯇꯥꯖꯕꯁꯤ ꯃꯗꯨ ꯃꯁꯤ ꯑꯆꯨꯝ ꯑꯔꯥꯟ ꯃꯨꯇꯤ ꯁꯥꯝꯅ ꯍꯥꯏꯕꯤꯌꯨ ꯑꯗꯨꯒ ꯃꯗꯨꯗ ꯉꯝꯗ꯭ꯔꯕꯗꯤ ꯂꯩꯂතුꯜ ꯀꯗꯔꯁꯦ ꯔꯝꯖꯥꯟ ꯊꯥꯒꯤ ꯃꯅꯨꯡꯁꯤꯗ ꯊꯤꯕꯤꯌꯨ ꯑꯗꯨ ꯃꯗꯨꯁꯨ ꯉꯝꯗ꯭ꯔꯒꯗꯤ ꯑꯔꯣꯏꯕꯒꯤ ꯇꯔꯥꯅꯤꯗ ꯊꯤꯔꯣ ꯑꯗꯨꯗ ꯉꯝꯗ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯑꯔꯣꯏꯕꯒꯤ ꯇꯔꯥꯅꯤꯁꯤꯗꯁꯨ ꯇꯨꯃꯥ ꯁꯨꯗꯕ ꯀꯨꯟꯃꯥꯊꯣꯏ ꯀꯨꯟꯍꯨꯝꯗꯣꯏ ꯃꯉꯥ ꯇꯔꯦꯠ ꯃꯥꯄꯟ ꯀꯨꯟꯃꯥꯄꯟ ꯁꯨꯕ ꯁ꯭ꯋꯥꯏ ꯐꯥꯎꯕꯒꯤ ꯑꯍꯤꯡ ꯃꯉꯥꯁꯤꯗ ꯌꯦꯡꯉꯣ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯕꯁꯦ ꯑꯩꯈꯣꯏꯅ ꯇꯠꯇꯅ ꯇꯥꯖꯔꯦ ꯃꯇꯥꯡꯁꯤꯗ ꯂꯥꯛꯆꯅꯤꯡꯕꯁꯤ ꯍꯥꯏꯔꯤꯕ ꯇꯨꯃꯥ ꯁꯨꯗꯕ ꯃꯉꯥꯁꯦ ꯃꯁꯤꯗꯒꯤ ꯍꯦꯟꯖꯟꯅ ꯅꯛꯆꯟꯅ ꯑꯀꯛꯅꯕ ꯑꯃ ꯍꯥꯏꯔꯝꯕꯒꯤꯗꯤ ꯇꯥꯖꯗꯕ ꯑꯗꯒꯤ ꯃꯌꯥꯝ ꯑꯌꯥꯝꯕꯅꯁꯨ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜꯅ ꯃꯗꯨ ꯍꯥꯏꯒꯦ ꯍꯥꯏꯅ ꯂꯥꯛꯄꯗ ꯀꯥꯎꯈꯤꯕꯒꯤ ꯍꯗꯤꯁ ꯑꯃꯁꯨ ꯏꯇꯠ ꯇꯠꯇꯅ ꯑꯩꯈꯣꯏꯅ ꯇꯥꯖꯔꯦ ꯑꯗ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯖꯅꯤꯡꯕꯁꯦ ꯃꯌꯥꯝ ꯁꯙꯥꯔꯟ ꯃꯌꯥꯝꯁꯤꯅ ꯁꯨꯝ ꯔꯝꯖꯥꯟꯒꯤ ꯂꯣꯏꯁꯤꯜꯂꯛꯄ ꯇꯥꯟꯖꯥ ꯇꯧꯕꯗ 23ꯅꯤꯒ ꯁꯨꯖꯜꯂꯛꯄ ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯃꯥꯖꯗꯣ ꯍꯌꯦꯡ ꯁꯣꯟꯒꯗꯕ꯭ꯔꯥ ꯍꯣꯔꯦꯟ ꯁꯣꯟꯒꯗꯕ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯍꯪꯁꯤ ꯇꯠꯇꯅ ꯍꯪꯅꯩ ꯑꯗꯨꯒ ꯔꯀꯥꯠ ꯀꯌꯥ ꯁꯣꯟꯒꯗꯕꯅꯣ ꯀꯔꯤꯅꯣ ꯉꯁꯤ ꯇꯥꯏ ꯍꯌꯦꯡ ꯇꯥꯏ ꯀꯥꯏꯅ ꯌꯦꯠꯅꯕꯁꯦ ꯌꯥꯝ ꯂꯩꯕ ꯑꯗꯣ ꯑꯀꯛꯅꯕ ꯑꯃ ꯂꯩꯇ꯭ꯔꯒꯗꯤ ꯃꯁꯤ ꯀꯔꯝꯍꯥꯏꯅ ꯂꯥꯛꯄꯅꯣ ꯑꯗꯨꯒ 23ꯅꯤ ꯁꯨꯕꯒꯤ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯅ 23ꯅꯤꯗ ꯑꯣꯏꯅꯤ ꯍꯥꯏꯅ ꯍꯦꯛ ꯑꯂꯤꯝꯁꯤꯡꯅ ꯀꯅꯥꯅ ꯍꯥꯏꯅꯕ ꯌꯥꯎꯔꯤꯕꯁꯤꯅ ꯃꯁꯤꯗ ꯀꯔꯤ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯂꯤꯈꯨꯜ ꯂꯩꯕꯗꯒꯤ ꯍꯥꯏꯅꯔꯤꯕꯅꯣ ꯁꯤ ꯃꯇꯥꯡꯁꯤꯗ ꯃꯨꯐꯇꯤ ꯁꯥꯍꯕꯅ ꯈꯤꯇꯪ ꯁꯟꯗꯣꯛꯅ ꯊꯝꯕꯤꯌꯨ ꯏꯟꯁꯥꯜꯂꯥ ꯍꯥꯏꯖꯒꯦ ꯑꯜꯂꯥꯍꯅ ꯄꯥꯡꯒꯜ ꯄꯤꯕꯤꯁꯅꯨ ꯆꯨꯝꯅꯒꯤꯗꯤ ꯗꯥꯛꯇꯔ ꯁꯥꯍꯕ ꯑꯩꯁꯤ ꯋꯥ ꯉꯥꯡꯕꯗ ꯈꯤꯇꯪ ꯁꯥꯡꯅ ꯉꯥꯡꯉꯒꯅ ꯃꯑꯣꯡ ꯇꯥꯕ꯭ꯔꯥꯅ ꯈꯜꯂꯤ ꯉꯥꯡꯕꯤꯌꯨ ꯍꯧꯖꯤꯛꯀꯤ ꯃꯇꯥꯡꯁꯤ ꯆꯥꯝꯅ ꯍꯥꯏꯕꯤꯌꯨ ꯇꯦꯟꯕꯁꯤ ꯈꯤꯇꯪ ꯁꯟꯗꯣꯛꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯤꯌꯨ ꯑꯗꯨꯕꯨ ꯈꯤꯇꯪ ꯑꯩ ꯌꯦꯡꯉꯒꯦ ꯃꯑꯣꯡ ꯑꯃ ꯀꯣ 23ꯅꯤꯒꯤ ꯋꯥꯐꯝ ꯃꯃꯤꯡ ꯆꯠꯂꯦ ꯑꯍꯥꯟꯕꯗ ꯌꯥꯟ ꯇꯥꯒꯗꯕꯁꯤ ꯀꯨꯔꯥꯟ ꯊꯥꯏ ꯍꯥꯏꯌꯦꯕ ꯂꯩꯂතුꯜ ꯀꯗꯔꯗ ꯀꯣ ꯆꯨꯝꯅꯩ ꯊꯥꯔꯛꯈ꯭ꯔꯤꯗꯨ ꯕꯩꯇꯨꯜ ꯍꯥꯏꯗꯤ ꯂꯧꯍꯩ ꯃꯍꯐꯨꯖꯗꯒꯤ ꯑꯍꯥꯟꯕ ꯑꯁꯃꯥꯟꯗ ꯕꯩꯇꯨꯜ ꯏꯖꯠ ꯑꯅ ꯃꯐꯝ ꯑꯃ ꯂꯩ ꯑꯗ ꯊꯥꯔꯛꯄꯗꯨ
ꯂꯩꯂතුꯜ ꯀꯗꯔꯅꯤ ꯍꯥꯏ ꯆꯨꯝꯃꯦ ꯔꯝꯖꯥꯟ ꯃꯅꯨꯡꯗꯅꯤ ꯑꯗꯨꯗꯩ ꯑꯃꯨꯛꯀ ꯂꯩꯂතුꯜ ꯀꯗꯔ ꯕꯩꯇꯨꯜ ꯏꯖꯠ ꯑꯍꯥꯟꯕ ꯑꯁꯃꯥꯟꯗ ꯂꯩꯔꯤꯗꯨꯗꯒꯤ ꯍꯖꯔꯠ ꯖꯤꯕ꯭ꯔꯥꯏꯜ ꯐꯔꯤꯁꯇꯥ ꯑꯂꯩꯍꯤ ꯁꯂꯥꯇꯨ ꯋꯁꯁꯂꯥꯝꯅ ꯑꯜलाꯍꯒꯤ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯗ ꯃꯇꯥꯡ ꯃꯇꯨꯡ ꯏꯟꯅ ꯑꯌꯥꯠ ꯈꯔ ꯔꯨꯀꯨ ꯈꯔ ꯁꯨꯔꯠ khara purakpadu adu chahi kunumdoi changi haire aduda ahanba purakhibedu jibril na ahanba quran tharakhibedu adu chi matam dir laylatul qadar neba jama duroja ramzan faraj oidraga so adu laylatul qadar do kuntari ni oi khideba tha pathukba kanda hujikta kunmari kunmanga ga lon na bo oi khiyaba aduna haininga yo phamji ke no hai matamda ngasai gi Quran tharakhi hairiba laylatul qadar do adugi dusu ngasai kunmari ni kunmanga ni haiba Abu Nasr Baghdadi gi hadis mukhtasar qiyamul layl gi warida sanduk na iri aduna mot ama phoba manade nakhai sengna mahida thar i haibidusu leite ad laylatul qadar sida oi haibidusu adu ngasai gi kuntari de maming sakrisi simurbi maulana amalle man wangwam khaidi yaning deba aroi bitarani si tumne bidil layu haibirme kassa ajarahu shadda ajarahu wa aikaz ahlahu haye maming chatba hadis ki tukra ma chetne nabi gi fi chena shelami ijada khala fi ashr al awakhir min ramzan aroi bitarani hi changjil adi imung manung ji hawdu amaina tumam dena وقد تفرق من منامه أن تمهم ديام نلبم من أدو إبادة تو هاي بني أدو يدو داي خوينا مكا كنمت خوينا يه كنتريت نيه كنمبن نيه نيني دي غمه همني غمه كارير تتويد الله نلوت كيف دو أدو كنتريت نيدو بخم بيرك هي حضرت عبد الله ابن عباس صحابي قرآني تفسير के صحابي दा असुगो صحابي नि ममिंग हम चटली कुरान के इल्म मदद صحابي सिंग तोंगान तोंगान मगुल लइए adu hadis Quran tafsir lain do khoi di wang ba sahabi ki brain hina Hazrat Abdullah ibn Abbas magi maramda magi asang ba wafam mama tafsir ki larik sing de iri kari haina Allah na shem ki ba punna makse tariyat yaw ba mafam oyena masing oygen leina asman su taret jamin su taret tawab su taret ashab kap ki sathi su taret ulul azma nabi shutaret shumain tawdna amka habdi jannat ki dozak ki wari la lishing humdra si shutaret te dum pa idana sium bakaya sina aina matam du ko sangna lidrabani adudagi putho aga kuntaret ni sida oine haiba mor phongdu iyaba sita natana amuka su inna anjalnahu fi laylatil qadr haibasi sigi inna sidi hawragane salam haiba me yawrisi salamun hiya hatta matla'il fajrina sigi salam si umatam da kuntaret chuyeba kogi alphabet hai gadra mayek se adre ju lawraga amaka basi kuntaret oy gadra ina lawone bartha maram ni salam gertana shanti ge shanti to oyni dunya da haiba jibril kumaka to bududa adna ai harsi ai nate ko ai nai haibi wani larik te lei hori be singsi mot ki matung in de masi kuntaret ni na kun mapani na ai le phaning de aroi bita ni simadi ayam ba hingi sarukse ibadat le handing ka thopiro haibane yam nungai ji na lot khrab du dai khoina am ka kam mai na adu ne lei dori mo haiba yam nungai koi viewers sing so yang biri puna mangna so koi hari bo pham si bhap tabiram gani haina asa tawi akoina yamna tatana su taba halaman sing akoigi akoi bada leiri basingna ramzan gi aroi batarani yorak pasi deida lailatul qadr si kuntare ni dana hena wakhal lumna aduga kuntare ni sita oiraboy ahing sikatang ibadat tawraga atop singdana khara laithokna bagi mami ama ka koi tabase masi mutisamna habi basi madu tawbigano tarani simadi adum ibadat ka thokpiraga lailatul qadr soidana phangna bo hona biyu haiba wafam duni thambiri base yam nungai je makhata na mutsab laksaning basi lailatul qadr gi matang sida wari me am tare masi sakti gi ahing ni lailatul qadr gi wahai gi arthamakta da bu lawra basu aduga tongan ba ahing sida Quran thaki bani haibana chingba angak pa thodok kaya ama lailatul qadr gi ahing sida thoi haidana akoina dum tatana tazare adubu laksaning basi lailatul qadr sida mayamna sadaran oina khangna daba aduga
ꯑꯍꯤꯡ ꯁꯤꯗꯗꯤ ꯊꯣꯛꯄ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯇꯣꯞꯄ ꯀꯔꯤ ꯀꯔꯤ ꯑꯩꯈꯣꯏꯅ ꯈꯪꯖꯤꯟꯕ ꯌꯥꯕ ꯂꯩꯂꯥꯇꯨꯜ ꯀꯗꯔꯒꯤ ꯑꯍꯤꯡꯒꯤ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯕ ꯇꯣꯞ ꯇꯣꯞꯄ ꯃꯥꯒꯤ ꯃꯁꯛ ꯍꯥꯏꯒꯗ꯭ꯔꯥ ꯃꯒꯨꯟ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤ ꯀꯔꯤ ꯊꯧꯗꯣꯛꯁꯤꯡ ꯑꯍꯦꯟꯕ ꯊꯣꯛꯄ ꯂꯩꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯁꯤ ꯀꯔꯤ ꯀꯔꯤ ꯂꯩꯕꯅꯣ ꯃꯗꯨꯝꯁꯨ ꯊꯝꯕꯤꯌꯨ ꯂꯩ ꯍꯗꯤꯁ ꯄꯥꯛꯇ ꯑꯩ ꯉꯁꯥꯏꯁꯨ ꯍꯥꯏꯈ꯭ꯔꯦ ꯁꯍꯕꯥꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯂꯩꯂꯥꯇꯨꯜ ꯀꯗꯔ ꯊꯦꯡꯅꯍꯧꯕ ꯂꯥꯛꯏꯕꯁꯤ 19ꯀꯤ ꯌꯥꯎꯏ 20ꯒꯤ ꯌꯥꯎꯏꯅꯦ ꯃꯌꯥꯝ ꯑꯃꯀꯣ ꯃꯈꯥ ꯇꯥꯕꯗ ꯃꯥꯏ ꯈꯨꯗꯝꯁꯦ ꯍꯖꯔꯠ ꯖꯤꯕ꯭ꯔꯥꯏꯜ ꯑꯌꯥꯠꯅ ꯍꯥꯏꯔꯤꯁꯤꯗꯗꯤ ꯑꯌꯥꯠ ꯃꯁꯥꯅ ꯍꯥꯏꯔꯤꯃꯦ ꯀꯨꯔꯥꯟꯅ ꯍꯥꯏꯕꯅꯦꯕ तनज्जलुल मलाइकतु वरूहु फिहा बिइज़्नि रब्बिहिम मिन कुल्लि अमरिन सलाम हैना हजरत जिब्राइल फरिश्ता अलैहि सलातु वसलाम नि मुराद अर्थ को रूह दा अदु मलाइका न मलाइका फरिश्ता सिंग गौर कुम ए तोंगान मगुल लाइबुने मुहय्यिद्दीन शेख पीर अब्दुल कादिर जिलानी ना मागी लरिक गुनितु तालिबिन दे इरिये फिराल मरी पाइरेगा हजरत जिब्राइल कुम ई हाये फरिश्ता की अचूबा कंगू अमा अहिंग जलेतुल कदर की अहिंग सिदा कुमे फिराल मना खानाई का बाद युंगनी बैतुल्लाह शरीफ ता लवा उन फी यदिही अरबी दे लवा का वो फिराल वो अवलेवा उन फी रौजती नबी फिराल मना नबी करीम मोहम्मद सल्लल्लाहु अलैहि वसल्लम की रोजा अकदस ता है दे पथा फमदा युंगने ये फिराल मना कुहे तुरदा तूरे शैना सिंह दा हजरत मूसा अल्लाह का कलाम तो की मफम दो अदरो के फिरा लमना बैतुल मुकद्दस मस्जिद अक्सा दा दुआ तो हुई हुजिक्ति इरांग थो इब जगह सिदा अहिदे युंगन नहीं अदुई मतुंग दा इतोप तो मगुल हाई बबू हजरत जिब्राइल शे हजरत खिजर अलैहि सलातु वसलाम का ऊ नहीं है बैतुल्लाह दा ऊ नहीं है ये ला इलरिकता लरिखर देशु इरी मेरू वैना मसी होई उलमाई केराम सिंगी मरक तगिदी मदुबु सही हदीस ला करीरा हाइबे वरीदी लैनी अदु अमल गी लाइन देदी लोइनमक सही ओइनी हाइबेसु मथौदी तादबनी अदु नोलेसु लैरमगनी था जगदमी हजरत मुहय्यिद्दीन पीर अब्दुल कादिर जिलानी ना मदु इरी मदुबु हफे चौराब को तफसीर कोटोबी दे इरी हजरत पीर अब्दुल कादिर जिलानी ने इरी करिया ना हजरत खिजर अलैहि सलातु वसलाम हजरत जिब्राइल को ऊ नहीं लैलतुल कदर खुदिंगी आइन अदुगो मागी खुदम हाइर उ हाइरगना मसाइगी वरीदी लैखरे नुमित छे नोंग खोंगोय नोंग खो नोंग ला सा इका वला बरका हाइए नोंग खोंगोय नोंग मै सिंजंग तारोय हाइर बहिंग सिदा कैगुंबा मिसुका खन्नरोय नोय मयाम खंजन बिहौ नुमित से मियम फु खन्नरोय सलाम हाइरी कुरान ना लरिक तलाक पासे अल्लाह कुरान यावरमी सलाम नहीं हत्ता हरशी मतलब फजर ना सलाम के अर्थ कहीं नहीं नरिया बा हजरत मुफस्सिरीन रहमतुल्लाह अलैहि सिंगना सलाम के अर्थ नुमित सी शांति की शांति तने मियम तो खतना रोय हाय रे बहिंग से मगरिब ते हौरगा अदु इदमन होय खंजलो लैलतुल कदर ओइरे दमे अदु कदर की अर्थ सुखरा हंगनिंग ब्रा कइनमा याव के दम होय कोइना शक्ति की अहिंग का हाइने कदर जी करिया कदर सी हजरत मुफस्सिरीन रहमतुल्लाह अलैहि मदी अरबी की मुहक्किकीन सिंगना मरम मनी इरी अमना अर्थ करीनु हाइबदा मगुन लैबा अहिंग अति मगुन लैबा अदु ऐसु मरम दि कदर की अर्थ काफ असुब दालरा अरबी द कदर मगुन लैबा बु कौवे अदु सि लौथो ए अदु तफसीर रूहुल मानी अमदी तफसीर मुगनी दा अमदी एराबुल कुरान दा अरबी मुहक्किकीन सिंगना इरिबना करीनु हाय मतमदा तकदीर सिन्नबा तकदीर उत्पन्न मिटनी हाय अदुई मरमना कदर थोन बनेना कदर की अहिंग हैना मरम दी युक्तबुल आजालु फी हाजल लैल हाय हदीसता मथंग जहीगी लैल मथंगी लैलतुल कदर फौबगी मरकता हिंगदबा सीगदबा पोकदबा पुन्नमक्से अमदी रिजक फजक असी अना लोइनमक्से अल्लाह ना सिगी अहिंग सिदा सिन्नै तकदीर दु पुथुआगा फरिश्तादा तो बजेट काय बदुम दौदना अदुगी मरमना कदर थोन बनी हाय तकदीर पुथोको नुमिनि तकदीर उत्पन्न नुमित नै नै सिना लुमना लै सिना थाजनी अयाम मतंग जिदा मुझे सब आइना हफेट आइगी जेहनदा लाकपा मना
कुरान की आयात सिंगदा कदर की मतंग दा पनबदा हुजिकी सुरा कदर हारिबा इन्ना करी इन्ना अंजलनाहु फी लैलतिल कदर की मतंग से पल्ले अदुगा हुजिकी या अय्युहल मुजम्मिल की मतंग दसु अहिंग सिगी मतंग दा जिक्र खरा तौबरा मदुना मदुना करमायना तौबनो मदुदा पल्लिदो कनागुंबना अखोइना सुम ताजाबदा लैलतुल कदर नि हाय कनागुंबना सबे बारात की मतंग दनि हायना सु हायबा यावी तो करम बना चुमीबनो मसी मसी करीने या युहल मुजम्मिल ओइरगदी खंगद्रे नोइना हंगिदुदा ओनबा याउरबरा हंगिंगिदुदा दरा अखोइगी अमा यावबदो अखोइगी अहिंग अमगी मतंग दा मदुदसु पनबगी मतंग दा अइना सोइरमबसु एमति सामना करेक्शन तौबिरो अहिंग अमगी मतंग दसु पनबसे आदि सुरा होय इन्ना अंजलनाहु फी लैलतिल कदर नतबा इन्ना अंजलनाहु फी लैलतिन मुबारका हाइबा मुबारका हाइब्रा खंगदे होय अदुगुंबा अमा अइना सोइबो ओइरमबसु याय लೈ कुरान दा अम लाई ada fi yufraku kull amrin hakim maina aidi hairi ba hingduda Allah gi mayaidagi hoy hoy loina mak haibidi hukum loina chalayena hoy lailatul mubarak adu oigadame lailatul qadr ni hoy ko ayat si sida mufassirin kharna na shab barat shaban gi tara mangani pan bren lokthok pa yaw hoy 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 aduni aina yauri kharna lokthok pa hoy adu mahoina lokthu isi yadi मरुइना फतवा की मनुंगदा फतवा शेखुल इस्लाम में हजरत मौलाना हुसैन अहमद मदनी रहमतुल्लाह अलैहि ने फतवा की किताब मसाम इरम में अदुमाई मसा निपा हजरत लैरिबा हुजिक लैरिबा मौलाना अरशद मदनी खोइना सु मदु अदि मुरत्तब तौबनी नम्बनी अदुइदुरमक यावबनी आइदि शबे बरात की दलील कुरान दे यावर हंग मतमदा इन्ना अंजलनाहु फी लैलतिन मुबारका सिगी सि यावरेना को अदुगी दु आइदि हाई अदु अयाम बमु फसिरे सिंगनति अदुरसु सिदे लैलतुल कदर मुराद नते लैलतु शबे बरात मुराद नते लैलतुल कदर मुराद नि शबे बरात कुरान दे याउदे नदि हाइए अदु ओरगदि कुरान नाजिल तौरकपदु नुमित निनि थोकपगी मोंगदा आइदि अर्थदु लौथरगदि अदु माइनस तारन होय होय याम नुंगाइजै मुफ्ती साहबना चममनबा कोखन बिबा एकोय हजिक व्यूअर्स कया अमा ऑनलाइन दा मिडियं ताबिरिबनी अदा कोई अमरक सिदा मुफ्ती साहब कोई कॉल लागसो कोई कॉल दो लोक चनबा थोरांग तौजगे अदो लैलतुल कदर की मतंग मुफ्ती साहब ने ngасai पनबीबसी हजरत जिब्रील अलैहिस्सलाम सी अल्लाह की रसूल सल्लल्लाहु अलैहि वसल्लम गा अरोइबा फंगनखरबा मतुंग सिददी जमीन दमागी लाकपगी मरम सी लोइखरबनी लोइखरबनी अदुबु लैलतुल कदर की अहिंग सिनी महांगना जमीन द कुम हाइबसी मसिना तबा तोपा अहिंग सिंगदा जिब्राइल अमीन से कुमकपगी अतोपा मौका सिंग लेब्रा मतम सिंग लेब्रा नत्रगा अहिंग सि खक्तदंग सही अमदा कुमागा जिब्राइल से अतोपा मतम द जमीन दा कुमकतबरा हाइबा वहंग सिनी मुफ्ती साहब तमजबस हम फजै हंगबया वाने सही रोम द लागदी मसी डॉक्टर साहब लैलतुल कदर खकनी कुमा इसे होय होय पुकनी याम नुंगसी नंगाई नि सिसु नबी करीम मोहम्मद मुस्तफ़ा सल्लल्लाहु अलैहि वसल्लम की शनायत हंगनी जिब्राइल आई चक्रबनीना ला अरोय को नहाक्ति हाइबा हजरत जिब्राइल दा होय ला अरोय मफम मतम खरा मतंग मतम खरना होय मदुदा कुमक प नतना होय अतै ददि आई कुमक कदुबा अगे हुकुम लैत्रे हैरम में कुमा अरोय अदु लैलतुल कदर दि कुम एबा होय को अदुगा अतोप अमना कयामत की नया दो कुरान लखतपक कुमक खिनेबा खुशू खुजू लखतपक मिनुंगसी लखतपक रहमत लखतपक कुमक खिनेबा फम खरदा ओ जिब्रील में से अल्लाह के हुकुम दगी अल्लाह के हुकुम दगी सी नतना अमदी लैलतुल कदर नतना अतोप मतम द कुम अरो चुम्मे औजिक मुफ्ती साहब कनो वहां अमा खक्तंग लाई वहां से यंगता कोई पाथोक चरके महाक्सी इंडियन आर्मी दे ले हाई मी से को मागी वहां से रोजा से इसिंग थक लगे हेली हाई अदो अहिंग दा चाब थक पखर खुदोंग चादे अदुगी मरमना आई इसिंग थक रोजा से हेंजे हाई मसिगी मतंग दा अखोगी सामना हाइबियो इसिंग थक खक्ते हेन बसी याब्रा नत्रगना मान हाइनिंग सी हमना डिटेल ददी हाइरक्तरे अदा आर्मी दे लेबनिना मा चाब यादबगी बो ओइसनु अथिंग बलेबगी बो ओइसनु मा इसिंग गतंग था अगर रोजा हेली अरे मसी नुमित का आनी हेलै बनो करिनो 15 कुप न सुमागी वहंग से अरे मसी मतंग द मुति सामना वफम खरा
ꯊꯝꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯏ ꯍꯥꯏꯒꯦ ꯃꯥꯅ ꯍꯣꯏ ꯃꯊꯟꯇ ꯑꯍꯤꯡ ꯍꯧꯒꯠꯂꯒ ꯊꯣꯡꯕ ꯅꯠꯇ꯭ꯔ ꯆꯥꯕꯩ ꯈꯨꯗꯣꯡꯆꯥꯗꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯍꯣꯏ ꯑꯗꯨꯒ ꯃꯥꯒꯤ ꯋꯥꯍꯪ ꯏꯁꯤꯡ ꯈꯛꯇ ꯊꯛꯑꯒ ꯍꯦꯟꯕꯗꯣ ꯃꯗꯨ ꯔꯣꯖꯥꯗꯤ ꯑꯣꯏꯅꯤ ꯁꯋꯥꯕꯁꯨ ꯐꯪꯅꯤ ꯑꯗꯨꯒ ꯁꯦꯍꯔꯤ ꯆꯥꯕꯒꯤ ꯁꯨꯅꯠ ꯍꯥꯏꯕꯗꯨꯃꯗꯤ ꯑꯗꯥ ꯑꯣꯏꯗ꯭ꯔꯦꯗꯣ ꯍꯣꯏ ꯍꯣꯏ ꯑꯣ ꯏꯁꯤꯡ ꯍꯥꯏꯕꯁꯤꯅ ꯊꯛꯄ ꯍꯥꯏꯕꯅꯤ ꯍꯗꯤꯁꯇ ꯍꯥꯏꯔꯤꯁꯤꯅ ꯁꯦꯍꯔꯤ ꯆꯥꯕ ꯍꯥꯏꯕꯅꯤ ꯆꯥꯕꯒ ꯊꯛꯄꯒꯗꯤ ꯈꯦꯠꯅꯩ ꯍꯣꯏ ꯁꯦꯍꯔꯤ ꯆꯥꯕꯒꯤ ꯇꯣꯉꯥꯟꯕ ꯁꯋꯥꯕ ꯂꯩꯌꯦꯕ ꯍꯣꯏ ꯑꯗꯨꯃꯗꯤ ꯁꯨꯅꯠꯇꯨꯃꯗꯤ ꯃꯥꯒꯤ ꯑꯗꯥ ꯑꯣꯏꯗ꯭ꯔꯦ ꯍꯣꯏ ꯑꯗꯨꯒ ꯔꯣꯖꯥ ꯍꯦꯟꯕ ꯌꯥꯏ ꯐꯩ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯝ ꯌꯥꯔꯒꯗꯤ ꯃꯥꯅ ꯆꯥꯕ ꯌꯥꯕ ꯍꯧꯖꯤꯛ ꯆꯥꯎꯈꯠꯂ ꯃꯇꯝꯅꯤ ꯍꯣꯠ ꯀꯦꯁ ꯀꯔꯤ ꯀꯔꯥꯛ ꯂꯩꯔꯤ ꯈꯤꯇꯪ ꯊꯝꯍꯧꯔꯒ ꯈꯤꯇꯪ ꯀꯩꯅꯣ ꯆꯥꯔꯒ ꯎꯄꯥꯏ ꯇꯧꯔꯒ ꯁꯨꯟꯅꯠꯇꯨ ꯑꯗꯥ ꯇꯧꯔꯒꯗꯤ ꯍꯦꯟꯅ ꯐꯩ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯒ ꯕ꯭ꯔꯦꯗ ꯊꯝꯕꯤꯔꯤꯕꯁꯦ ꯆꯥꯒꯨꯝꯕꯇ ꯑꯣꯏꯔꯁꯨ ꯊꯛꯑꯒ ꯆꯥꯔꯒ ꯁꯨꯅꯠꯇꯨ ꯑꯗꯥ ꯇꯧꯕꯗꯤ ꯍꯦꯟꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯋꯥꯡꯁꯤ ꯌꯥꯝꯅ ꯀꯨꯞꯊꯕ ꯑꯣꯏꯗꯕꯗꯨꯅ ꯑꯩꯈꯣꯏꯅꯁꯨ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯃꯊꯪꯗ ꯑꯃꯨꯛ ꯁꯕꯦ ꯕꯔꯥꯠ ꯑꯃꯗꯤ ꯂꯩꯂꯇꯨꯜ ꯀꯗꯔ ꯑꯅꯤꯁꯤꯒꯤ ꯈꯦꯠꯅꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯀꯔꯝꯕ ꯁꯕꯦ ꯕꯔꯥꯠ ꯊꯝꯕꯤꯔꯛꯄꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯄꯨꯗꯤ ꯅꯩꯅꯈ꯭ꯔꯦ ꯑꯗꯣ ꯁꯕꯦ ꯕꯔꯥꯠꯀ ꯂꯩꯂꯇꯨꯜ ꯀꯗꯔꯒ ꯈꯦꯠꯅꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯕꯤꯔꯛꯏ ꯍꯪꯕꯤꯔꯛꯏꯁꯤꯅ ꯁꯥꯗꯤꯀꯥ ꯁꯦꯈ ꯍꯥꯏ ꯀꯗꯥꯏꯗꯒꯤꯅꯣꯗꯤ ꯄꯟꯕꯤꯔꯛꯇ꯭ꯔꯦ ꯍꯥꯏꯕꯤ ꯈꯦꯠꯅꯕꯁꯤ ꯁꯤꯅꯤ ꯌꯦꯡꯉꯨ ꯍꯗꯤꯁ ꯄꯥꯛꯇ ꯂꯥꯛꯑꯦ ꯑꯍꯤꯡ ꯑꯅꯤꯒꯤ ꯃꯇꯥꯡꯗ ꯃꯒꯨꯜ ꯋꯥꯡꯅ ꯁꯕꯦ ꯕꯔꯥꯠ ꯍꯥꯏꯕ ꯑꯃ ꯂꯩꯂꯇꯨꯜ ꯀꯗꯔ ꯍꯥꯏꯕ ꯑꯃ ꯑꯗꯨ ꯁꯕꯦ ꯕꯔꯥꯠꯇꯤ ꯀꯨꯔꯥꯟꯗ ꯌꯥꯎꯗꯦ ꯂꯩꯂꯇꯨꯜ ꯀꯗꯔꯗꯤ ꯀꯨꯔꯥꯟꯗ ꯌꯥꯎꯋꯤ ꯀꯣ ꯈꯦꯠꯅꯕ ꯃꯑꯣꯡ ꯑꯃꯗꯅ ꯑꯃꯔꯣꯝꯗ ꯄꯨꯔꯛꯑꯒꯅ ꯑꯃꯨꯛꯀ ꯁꯕꯦ ꯕꯔꯥꯠꯇꯅ ꯑꯜꯂꯥꯍꯒꯤ ꯍꯨꯀꯨꯝ ꯇꯥꯎꯊꯩ ꯍꯥꯏꯌꯦ ꯍꯣꯏ ꯍꯣꯏ ꯀꯣ ꯁꯕꯦ ꯕꯔꯥꯠꯇꯅ ꯑꯍꯤꯡꯁꯤꯗ ꯍꯥꯏꯗꯤ ꯇꯛꯗꯤꯔꯗ ꯂꯩꯕ ꯋꯥꯐꯝꯗꯣ ꯑꯜꯂꯥꯍꯒꯤ ꯁꯤꯒꯗꯕ ꯄꯣꯛꯀꯗꯕ ꯅꯥꯒꯗꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯒꯗꯕ ꯔꯤꯖꯛꯀꯤ ꯑꯣꯏꯁꯅꯨ ꯑꯣꯏꯁꯅꯨ ꯁꯤ ꯄꯨꯝꯅꯃꯛꯀꯤ ꯁꯕꯦ ꯕꯔꯥꯠꯇ ꯑꯜꯂꯥꯍꯅ ꯍꯥꯏꯕꯗꯤ ꯍꯨꯀꯨꯝ ꯇꯧꯏ ꯍꯥꯏꯕ ꯐꯔꯤꯁꯇꯥꯗ ꯍꯣꯏ ꯍꯣꯏ ꯁꯤ ꯂꯧꯊꯣꯛꯑꯣꯏꯅ ꯑꯗꯨꯒꯩꯗꯨ ꯗꯨꯅꯤꯌꯥꯗ ꯆꯂꯥꯏꯕ ꯍꯧꯕꯁꯤ ꯍꯣꯏ ꯑꯝꯕꯩꯇꯨꯜ ꯏꯖꯠ ꯍꯥꯏꯕꯗꯤ ꯑꯍꯥꯟꯕ ꯑꯁꯃꯥꯗ ꯊꯥꯡꯊꯔꯒ ꯃꯗꯨꯒꯤꯗꯨ ꯑꯃꯨꯛꯀ ꯁꯤꯖꯤꯟꯅꯕꯒꯤ ꯍꯨꯀꯨꯝ ꯑꯣꯔꯗꯔꯁꯦ ꯂꯩꯂꯇꯨꯜ ꯀꯗꯔꯒꯤ ꯅꯨꯃꯤꯠꯇ ꯑꯣꯏꯌꯦꯕ ꯍꯣꯏ ꯍꯣꯏ ꯑꯗꯨꯒ ꯆꯥꯎꯕꯁꯨ ꯃꯒꯨꯟ ꯂꯩꯕꯁꯨ ꯂꯩꯂꯇꯨꯜ ꯀꯗꯔꯅ ꯍꯦꯜꯂꯕ ꯁꯕꯦ ꯕꯔꯥꯠꯇꯒꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯔꯛꯁꯤꯗ ꯀꯣꯜ ꯑꯃ ꯂꯥꯛꯑꯦ ꯑꯝꯇ ꯑꯝꯇ ꯂꯧꯈꯠꯆꯒꯦ ꯍꯥꯏꯌꯨ ꯍꯥꯏꯕꯤꯌꯨ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯋꯥꯂꯩꯀꯨꯝ ꯁꯂꯥꯝ ꯑꯣ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯤꯌꯨ ꯑꯗꯨ ꯁꯂꯥꯝ ꯐꯤꯔꯩꯔꯕ ꯃꯇꯨꯡ ꯑꯣꯏꯗꯧꯔꯤꯕ꯭ꯔꯥ ꯅꯃꯥꯖ ꯃꯅꯨꯡꯗ ꯑꯣꯏꯗꯧꯔꯤꯕ꯭ꯔꯥ ꯅꯃꯥꯖ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣꯝꯒꯤ ꯋꯥꯍꯪꯗꯨ ꯑꯗꯣꯝꯒꯤ ꯁꯉꯥꯏ ꯌꯨꯝꯐꯝꯗꯒꯤ ꯃꯤꯡꯗꯣꯡꯇꯒ ꯍꯥꯏꯕꯤꯌꯨ ꯒꯨꯂꯥꯝ ꯑꯍꯃꯗ ꯁꯉꯥꯏ ꯌꯨꯝꯐꯝꯗꯒꯤ ꯋꯥꯍꯪ ꯑꯃꯇꯪ ꯍꯪꯕꯤꯔꯛꯏ ꯃꯨꯐꯇꯤ ꯁꯥꯍꯕ ꯑꯩꯈꯣꯏ ꯃꯨꯐꯇꯤ ꯁꯥꯍꯕꯇꯒꯤ ꯑꯗꯣꯝꯒꯤ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯩꯈꯣꯏ ꯇꯥꯃꯤꯟꯅꯔꯁꯤ ꯑꯩꯈꯣꯏ ꯐꯣꯟ ꯊꯝꯕꯤꯌꯨ ꯃꯍꯥꯛꯅ ꯍꯪꯉꯛꯏꯕꯁꯤ ꯃꯨꯐꯇꯤ ꯁꯥꯍꯕ ꯑꯩꯈꯣꯏꯒꯤ ꯍꯥꯐꯤꯖꯁꯤꯡꯅ ꯇꯔꯥꯋꯤꯒꯤ ꯀꯨꯔꯥꯟ ꯇꯥꯍꯟꯕꯁꯤꯗ ꯔꯀꯥꯠ ꯑꯅꯤꯒꯤ ꯃꯔꯛ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯃꯔꯤꯒꯤ ꯃꯔꯛꯇ ꯑꯣꯏꯁꯅꯨ ꯃꯥꯅ ꯌꯥꯠ ꯂꯩꯕꯗ ꯂꯠꯈꯤꯕ ꯈꯣꯠꯈꯤꯕꯅ ꯆꯤꯡꯕ ꯌꯥꯎꯔꯛꯄ ꯆꯃꯝꯅꯕ ꯌꯥꯎꯔꯛꯄꯗ ꯀꯨꯔꯥꯟ ꯍꯥꯡꯗꯣꯛꯑꯒ ꯌꯦꯡꯕꯁꯤ ꯃꯁꯤ ꯌꯥꯕ꯭ꯔꯥ ꯑꯀꯥꯏꯕ ꯂꯩꯕ꯭ꯔꯥ ꯀꯔꯤꯅೋ ꯍꯥꯏꯕꯗꯨ ꯍꯪꯕꯤꯔꯛꯏ ꯔꯀꯥꯠ ꯑꯅꯤꯗ ꯅꯠꯇ꯭ꯔꯒ ꯃꯔꯤꯗ ꯑꯩꯅ ꯀꯨꯝꯅ ꯍꯪꯍꯧꯕꯅ ꯁꯂꯥꯝ ꯐꯤꯔꯩꯔꯒ ꯍꯪꯕꯅꯤ ꯑꯗꯣ ꯍꯣꯏ ꯍꯥꯏ ꯑꯗꯣ ꯁꯂꯥꯝ ꯐꯤꯔꯩꯔꯕ ꯃꯇꯨꯡꯗ ꯌꯦꯡꯕꯁꯤꯗꯤ ꯐꯤꯔꯩꯔꯒꯅꯤ ꯌꯦꯡꯕ ꯌꯥꯎꯕꯅꯤ ꯌꯥꯏꯍꯦ ꯑꯗꯨꯗꯤ ꯌꯥꯕ ꯇꯥꯕꯅꯤ ꯈꯜꯂꯤ ꯏꯆꯝ ꯆꯝꯕ ꯋꯥꯍꯪ ꯌꯦꯡꯉꯒ ꯁꯣꯟꯕ ꯌꯥꯗꯦ ꯍꯥꯏꯕꯅꯤ ꯃꯤ ꯔꯀꯥꯠ ꯑꯅꯤꯗꯗꯤ ꯌꯦꯡꯕ ꯌꯥꯎꯅꯩ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯗꯨ ꯌꯦꯡꯅꯩ ꯃꯁꯤꯗꯤ ꯌꯥꯝꯅ ꯍꯥꯏꯗꯤ ꯏꯔꯥꯏ ꯂꯥꯏꯕ ꯅꯃꯥꯖ ꯂꯣꯏꯔꯕꯅꯤꯅ ꯑꯗꯨ ꯏꯀꯥꯏ ꯀꯥꯏꯗ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏ ꯋꯥꯍꯪ ꯍꯪꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯃꯊꯪꯗ ꯋꯥꯍꯪ ꯑꯃꯈꯛ ꯂꯥꯛꯏꯕꯁꯤꯅ ꯃꯨꯐꯇꯤ ꯁꯥꯍꯕ ꯑꯩꯈꯣꯏꯒꯤ ꯏꯔꯨ ꯂꯨꯖꯕ ꯂꯣꯏꯔꯕ ꯃꯇꯨꯡꯁꯤꯗ ꯍꯥꯏꯗꯤ ꯒꯨꯁꯜ ꯇꯧꯔꯦ ꯃꯥꯁꯦ ꯃꯄꯨꯡ ꯐꯥꯅ ꯋꯥꯍꯪ ꯍꯪꯕꯤꯔꯛꯏꯕꯁꯤ AK ꯑꯜꯕꯤ ꯍꯥꯏꯔꯤ ꯃꯥꯅ ꯒꯨꯁꯜ ꯇꯧꯔꯕ ꯃꯇꯨꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯋꯖꯨ ꯇꯧꯗ꯭ꯔꯕꯁꯨ ꯑꯗꯨꯝ ꯅꯃꯥꯖ ꯁꯣꯟꯕ ꯀꯨꯔꯥꯟ ꯁꯣꯟꯕ ꯑꯩꯈꯣꯏꯒꯤ ꯏꯕꯥꯗꯠꯁꯤꯡꯁꯤ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ ꯍꯪꯕꯤꯔꯛꯏꯕ ꯋꯥꯍꯪꯁꯤ ꯌꯥꯏꯌꯦ ꯃꯥꯅ ꯅꯦꯠ ꯑꯃꯇꯪ ꯇꯧꯖꯍꯧꯔꯗꯤ ꯌꯥꯏꯌꯦꯕ ꯍꯣꯏ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯕꯗꯤ ꯑꯩ ꯋꯖꯨ ꯇꯧꯔꯔꯣꯏꯒꯦ ꯁꯤꯒꯤꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯈ꯭ꯔꯒꯦꯅ ꯒꯨꯁꯜꯗꯨꯔꯅꯦ ꯍꯣꯏ ꯃꯥꯅ ꯅꯦꯠ ꯑꯃꯇꯪ ꯇꯧꯍꯧꯔꯒꯗꯤ ꯋꯖꯨ ꯇꯧꯔꯔꯣꯏ ꯑꯗꯨꯒ ꯒꯨꯁꯜꯒꯤ ꯇꯧꯒꯗꯕ ꯆꯤꯟ ꯅꯥꯇꯣꯟ ꯇꯦꯡꯒꯗꯕ ꯑꯁꯤꯅꯆꯤꯡꯕꯁꯤꯡꯗꯨ ꯑꯗꯥ ꯆꯨꯝꯅ ꯇꯧꯔꯕ ꯆꯨꯝꯅ ꯇꯧꯈ꯭ꯔꯕ ꯆꯨꯝꯅꯗꯤ ꯗꯔꯀꯥꯔꯅꯤ ꯑꯗꯨ ꯆꯨꯝꯅ ꯇꯧꯈ꯭ꯔꯒꯗꯤ ꯃꯥꯒꯤ ꯋꯖꯨꯁꯦ ꯑꯃꯨꯛ ꯍꯟꯅ ꯇꯧꯗ꯭ꯔꯕꯁꯨ ꯌꯥꯔꯦ ꯍꯥꯏꯕꯅꯤ ꯑꯃꯜ ꯅꯃꯥꯖ ꯔꯣꯖꯥ ꯀꯨꯔꯥꯟ ꯇꯤꯂꯥꯋꯥ ꯂꯣꯏꯅ ꯌꯥꯒꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯨꯐꯇꯤ ꯁꯥꯍꯕ ꯑꯩꯈꯣꯏ
नैनरीबसी रमजान की मतंगदनी अद लैलतुल कदर की अखोन सुम नैनरंबसीदा मुफ्ती साहबना ताकपीबदा लैलतुल कदर से कुंतरेनी पानब नुमित्त ओइगनी हाइब लेते अरोइबगी तरानीसीदा ngमबदी थियु हाइबदुनी मतंगसीदा मोक मयामदा लैबा मिसकॉन्सेप्शन हाइबताई मिसअंडरस्टैंडिंग हाइबताई लान थाजनबा लान चटकीबा याबा पोट अमना करिनोदा नमाज रकात मसिंगी वफम अमख हाइनरी अदुगा मन नेट लौबगी मतंगसिसु करमना लैलतुल कदर की अहिंगदा नमाज सोनबसी नेट करमना लौगदगे अदुगा नमाज न रकात क्या सोनगनी अदुगा कुल हु क्या रक पागनी असिन चिंगबा तोंगा तोंगा वफम क्या अमा खोइना ताजबसी आई खक्त ओइरमोय मसि मुतिसा मी मयाम ताप ताप तानरिबन वफमनि अर मसिदा करिनो मयामदा लैरिबा नमाज रकात मसिंगी अककनबगी वखलोल अमा लाखरिबा अदुगा हारिबा हिंगसिदा अककनब सुरा अमा पागदबनी इनांजलना पागदबनी का हाइब कोइदसु हाइबिरकप यावखरे अर मसि करमना लाखरिबनो मसिगी अचुम चुमदसिना कदाइ फावब लैबनो हाइबदु थंबि एस मही थम्मागे असरजु पंगुई कुइरक्तरा माने सुम तौबने मसि लाखरिसे वारीदि अरिबो ओइरे ngangnadana adum leire adum hek manungai haigedra karino adum chahi khudinge hangnadana le hangnare sok 2002 twai de inau noba aidi kariyama laktana ihuwa laktana mangkhrabneba sigi wafamsi aidi lailatul qadarna net lobagumba hoi adragi namaz rakat adukni ngasi songade main tawbagumna chingbasi hoi maji hakikat leite ma lakhrisina ne ngasi khanghoro नियत नामाय ने लरिक एम लइये लरिक सि ममिंग यम चटली नियत नामा कोबा ममांगै दि हौजि फौ उर्दुदा होय होय उनमी गी मनाक त फु लइने बनि ममांगै मौरो सि मनाक त लोइ लइनै हौजि सि फंगे होय अपाबा सेना जागी नवै तो अनुसलिया गायना तो इरि बसे मैंने इबदु इमै मद लोइ नै लैलतुल कदर शब्बे बरात नमाज खदीजतुल कुबरा इदबम त लैते वजु सिमेगी मनुंग द मंगोन द इग्रिजे नातुन तेंगबैसु चिन तेंगबैसु माइ ताबै लोइ नै लूरीबदी लरिक्तुगी अईब मुसन्नि फ्राइटन बा यावदेब कनाना इरिबनो इसु खंगदेब अदुना हजरत मुफ्तियाने केराम सिंह ने हाइरिबना करिनो हाइ मतमदा हाइरिब लरिक्सिगी मतांगदा कनागुम्बा खरना अदुम्बा नेट लांगदी सेममगा इखरे लरिक अमदा अखन्नब नेट लौदना नत्र अखन्नब नमाज अखन्नब हिंगी मवंगदा अदुगिदु करीमता कुरान हदीसतगी सुबुत लेते अदुना मधु थाजरु नोइने हाइरे जुम्मे अदु ओरगदि मुफ्ती साहब नेट लौगदबसि चुमनगी आई नफल नमाज कादनि सोंजरिबनी हाइदना अदुदा नेतो दुम तौरग यारबनी यानि मी नफल नै लौदुरमी कदरैने लौरुनो मी खरादि कदर गे अदुगा आइगी वहांग दुगी अनि सुब सरुकना सुरा पाबगी मतंगसे मसिदसु इन अंजलना पाबा कुलु पाबा हाइदना हाइनबसि यारे को होय होय हौजकी लरिक्तु अदु अहान बरका त कुल हुत्रा इनथोय मथंग रका त कुल हुत्रा मोथै मथंग 10 मपन निपान तरे तरुक एन हंगलप इग्रेबा इरियबा अदु जु साबित नतेबा हदीसतगी ओ लंबोइबा अमन मागी तोगानबा अमल सेमजरम बनेबा इनफिरादी तौर पर इनफिरादी अमल नि मदु लरिकी शकल द नमम बदगी ने ममिंग से थोक की बनेबा औ अदुना हदीसतला आइसिदी सांग न सोलम हाइबतनेबा ओ अहिंसुल कियाम होय सांग लेपंबा कियामुल लैल से औ कियामुल लैल सांग लेपंबा ति नबी मतंग लायबा दुना नंगना ngamiba ma kai pharabadi hoy rakat asang sura choliba ma kai phayab sang aduna kolhu parage hen phai haiba leite namaz di hoigani doctor sa hoy hoy namaz di hoigani tam nungai jai mufti sahab na chamam naba kaya ama akhoi wahangang birakpa amade khoi na hangjabada mufti sahab na chamam naba kaya ama kokpi gadaba mawangda sandokna takpi bagi damakta mufti sahab puthaga cheri mathangi wahang amagak lai bisi mufti sahab अखोई की तरावी नमाज इमाम यामन थून नमाज से सोन की मरम ओइदना अखोई की अतहियात सोन बगुम्बसे मपुंग फान सोन बंगमहौदब हाइबताई मसिगुम्ब नमाज असि ओइगदरा अकाइब लेबरा हाइबो वहांगसी सदिका शेख हाइबा अखोई की मिसक असिना वहांगसी तोबिरे इमाम का सोन बदा होय होय तरावी सिदे इमाम का सोन बसिदेदा इमाम ने यामन थुमन किदना स्पीड से यंगसन मन किदना तरावी की फमदरकपदा अखोई की जलसा है बता रहे जलसा नते को अरोई बगी फम बसे कायदा सिदा अरोई बगी सिदा माना अतहियात सि फव लोइन सोन बन नंग हौदरे माइ नमाज दे करी लेबनो हाइबो हंस अदुगी दो इमाम ने जिम्मा ने इमाम ने रिक्स ने नंग हौदबा मात की ओइना दी अजमात की ओइना इमाम ने रिक्स ने
ꯑꯗꯨ ꯃꯉꯣꯟꯗ ꯒꯤ ꯅꯃꯥꯖ ꯑꯣꯏꯗꯕꯒꯤ ꯁꯩꯗꯥ ꯁꯍꯨꯒꯤ ꯋꯥꯔꯤ ꯂꯩꯔꯣꯏ ꯂꯩꯔꯔꯣꯏ ꯏꯃꯥꯝꯗ ꯃꯥꯅ ꯁꯤꯟꯅꯈ꯭ꯔꯕꯅꯤꯅ ꯉꯝꯖꯕꯗꯨ ꯁꯣꯜꯍꯧꯔꯦ ꯁꯣꯜꯍꯧꯔꯦ ꯉꯝꯗꯕꯗꯨ ꯐꯔꯦ ꯏꯃꯥꯝꯒꯤ ꯃꯇꯨꯡ ꯏꯟꯗꯅ ꯑꯗꯨꯝ ꯁꯂꯥꯝ ꯐꯤꯔꯩꯔꯅꯤ ꯏꯃꯥꯝ ꯃꯇꯨꯡ ꯏꯟꯒꯅꯤ ꯃꯥꯏ ꯌꯥꯝ ꯇꯣꯉꯥꯟꯕ ꯅꯨꯡꯉꯥꯏꯖꯩ ꯀꯩꯗꯧꯗꯦ ꯃꯊꯪꯗ ꯂꯥꯛꯏꯕ ꯋꯥꯍꯪꯁꯤꯅ ꯃꯨꯐꯇꯤ ꯁꯥꯍꯕ ꯁꯂꯥꯝ ꯇꯧꯕꯤꯔꯛꯏ ꯁꯩꯌꯗ ꯈꯥꯂꯤꯗꯥ ꯖꯤꯌꯥ ꯍꯥꯏꯕꯁꯤꯅ ꯍꯪꯕꯤꯔꯛꯄꯅꯤ ꯏꯇꯤꯀꯥꯐ ꯑꯩꯈꯣꯏꯒꯤ ꯐꯝꯕ ꯄꯥꯝꯕ ꯑꯣꯏꯔꯕ ꯃꯥꯜꯂꯦ ꯑꯗꯨꯒ ꯏꯃꯥ ꯅꯥꯔꯛꯄꯗꯒꯤ ꯏꯃꯥꯒꯤ ꯑꯅꯥꯕꯒꯤ ꯃꯔꯝ ꯑꯣꯏꯗꯅ ꯀꯥꯁꯤꯗꯒꯤ ꯀꯥ ꯑꯃꯗ ꯏꯃꯥꯒꯤ ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔ BP ꯑꯣꯟꯅꯅꯕꯒꯤꯗꯃꯛꯇ ꯊꯣꯛꯎꯔꯦ ꯁꯤꯅꯤ ꯍꯥꯏꯗꯤ ꯏꯇꯤꯀꯥꯐꯇꯤ ꯆꯪꯉꯕ ꯉꯔꯥꯡꯁꯦ ꯑꯗꯣ ꯏꯃꯥ ꯅꯥꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ BP ꯑꯣꯟꯅꯅꯕꯒꯤꯗꯃꯛꯇ ꯀꯥ ꯑꯃꯗꯒꯤ ꯀꯥ ꯑꯃꯗ ꯊꯣꯛꯂꯨꯔꯦ ꯑꯗꯨꯒ ꯋꯥꯁꯨ ꯉꯥꯡꯂꯨꯔꯦ ꯑꯅꯥꯕ ꯍꯪꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯤꯗ ꯑꯩꯒꯤ ꯏꯇꯤꯀꯥꯐꯁꯤ ꯀꯔꯤ ꯑꯣꯏꯔꯕꯅꯣ ꯍꯥꯏꯕ ꯋꯥꯍꯪꯁꯤ ꯀꯥꯏꯕꯗꯤ ꯀꯥꯏꯗ꯭ꯔꯤ ꯏꯇꯤꯀꯥꯐꯇꯨ ꯃꯀ꯭ꯔꯨꯗꯤ ꯆꯪꯉꯦ ꯏꯃꯨꯡꯒꯤ ꯃꯅꯨꯡꯗ ꯐꯝꯕ ꯅꯨꯄꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯧ ꯃꯀ꯭ꯔꯨꯗꯤ ꯆꯪꯉꯦ ꯃꯃꯥꯒꯤ ꯑꯅꯥꯕꯒꯤ ꯀꯥꯏꯕꯃꯛꯇꯤ ꯀꯥꯏꯗꯦ ꯁꯦꯕꯥꯒꯤ ꯑꯣꯏꯅ ꯍꯧꯒꯠꯂꯨꯔꯒꯁꯨ ꯋꯥꯁꯨ ꯉꯥꯡꯉꯃꯤꯅ ꯋꯥꯁꯨ ꯉꯥꯡꯉꯕꯅꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯀ꯭ꯔꯨ ꯆꯪꯉꯤ ꯐꯠꯇꯦ ꯆꯦꯛꯁꯜꯂꯣꯏ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚꯇ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏꯅ ꯈꯪꯍꯟꯖꯅꯤꯡꯕꯁꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯁꯤꯟꯖꯔꯤꯕ ꯑꯗꯣꯝꯒꯤ ꯋꯥꯍꯪ ꯁꯔꯤꯌꯠꯀꯤ ꯄꯥꯎꯈꯨꯝ ꯍꯥꯏꯕ ꯊꯧꯔꯝ ꯑꯁꯤ ꯃꯅꯤꯄꯨꯔꯤ ꯃꯨꯁꯂꯤꯝ ꯑꯈꯤꯅ ꯇꯠꯇꯅ ꯑꯩꯈꯣꯏꯒꯤ ꯆꯠꯊꯖꯒꯗꯕ ꯑꯗꯨꯒꯨꯝꯕ ꯄ꯭रोग्राम ꯑꯃꯈꯛꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯥꯂꯤꯝꯁꯤꯡ ꯑꯩꯈꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯑꯥꯂꯤꯝꯁꯤꯡꯒ ꯐꯝꯃꯤꯟꯅꯗꯅ ꯗꯤꯟ ꯑꯃꯗꯤ ꯏꯁꯂꯥꯝꯒꯤ ꯁꯔꯤꯌꯠꯀꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯕꯁꯤꯡ ꯆꯃꯝꯅꯕꯁꯤꯡ ꯀꯣꯛꯅꯅꯕꯒꯤ ꯇꯥꯟꯖꯥ ꯂꯧꯅꯅꯕ ꯑꯩꯈꯣꯏꯅ ꯊꯑꯣꯏꯅ ꯄ꯭रोग्रामꯁꯤ ꯁꯦꯔꯤꯁ ꯑꯣꯏꯅ ꯁꯤꯟꯖꯕꯅꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕꯤꯌꯨ ꯑꯗꯨꯒ ꯑꯗꯣꯝꯅ ꯈꯪꯕꯤꯅꯤꯡꯕꯁꯤꯡꯗꯣ ꯋꯥꯍꯪ ꯍꯪꯕꯤꯔꯛꯎ ꯍꯥꯏꯅ ꯑꯃꯨꯛꯀ ꯁꯣꯟꯅ ꯊꯝꯖꯔꯤ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯃꯨꯐꯇꯤ ꯁꯥꯍꯕ ꯑꯩꯈꯣꯏ ꯔꯝꯖꯥꯟ ꯂꯣꯏꯔꯅꯤ ꯑꯗꯣ ꯑꯥꯂꯤꯝꯁꯤꯡꯅ ꯇꯥꯛꯄꯤꯕꯗ ꯏꯐꯇꯥꯔꯒꯤ ꯃꯇꯝꯒꯤ ꯃꯔꯨ ꯑꯣꯏꯕ ꯑꯗꯨꯒ ꯁꯦꯍꯔꯤꯒꯤ ꯑꯩꯈꯣꯏ ꯋꯤꯇꯤꯔ ꯁꯣꯟꯈ꯭ꯔꯒꯁꯨ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯌꯥꯃꯨꯜ ꯂꯩꯜ ꯆꯤꯡꯒꯗꯧꯔꯤꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯇꯥꯖꯕꯗꯗꯤ ꯃꯨꯐꯇꯤ ꯁꯥꯍꯕ ꯌꯦꯁꯥ ꯃꯇꯨꯡꯁꯤꯗ ꯃꯤꯀꯞ ꯑꯃꯗꯪ ꯑꯣꯏꯔꯕꯁꯨ ꯇꯨꯝꯃꯨꯔꯒ ꯍꯧꯒꯠꯂꯒ ꯁꯣꯟꯕ ꯅꯃꯥꯖꯁꯤꯅꯤ ꯍꯥꯏꯅ ꯇꯥꯛꯄꯤ ꯑꯗꯣ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯌꯦꯁꯥ ꯃꯇꯨꯡꯗ ꯔꯀꯥꯠ ꯑꯅꯤꯗꯪ ꯃꯔꯤꯗꯪ ꯀꯅꯥꯒꯨꯝꯕꯅ ꯇꯔꯥꯋꯤ ꯅꯠꯇꯕꯗꯁꯨ ꯍꯥꯞꯇꯅ ꯁꯣꯟꯅꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯉꯝꯕꯁꯤꯡꯅ ꯌꯥꯝꯅ ꯁꯥꯡꯅ ꯁꯣꯟꯕꯁꯨ ꯌꯥꯎꯏ ꯑꯗꯣ ꯃꯇꯥꯡꯁꯤꯗ ꯃꯨꯐꯇꯤ ꯁꯥꯍꯕ ꯀꯌꯥꯃꯨꯜ ꯂꯩꯜ ꯍꯥꯏꯕꯒꯤ ꯑꯍꯤꯡꯒꯤ ꯅꯃꯥꯖ ꯇꯍꯖꯨꯗꯀꯤ ꯅꯃꯥꯖꯒꯤ ꯑꯩꯈꯣꯏꯒꯤ ꯃꯇꯤꯛ ꯃꯒꯨꯜꯁꯦ ꯃꯁꯤꯒꯤ ꯃꯩꯆꯥꯛ ꯃꯁꯤ ꯐꯪꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯨꯅ ꯇꯔꯥꯋꯤ ꯂꯣꯏꯈ꯭ꯔꯒꯁꯨ ꯑꯍꯤꯡꯗ ꯍꯧꯒꯠꯂꯒ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯆꯥꯍꯧꯅꯕ ꯍꯣꯠꯅꯔꯤꯉꯩꯁꯤꯗ ꯃꯇꯝꯗꯤ ꯑꯗꯨꯝ ꯂꯣꯏꯈꯤꯗꯣꯏꯅꯦ ꯁꯤꯗ ꯔꯀꯥꯠ ꯑꯅꯤꯇꯪ ꯃꯉꯥꯇꯪ ꯇꯔꯥꯇꯪ ꯁꯣꯜꯍꯧꯅꯕ ꯍꯣꯠꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯍꯩꯅꯕꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝ ꯃꯔꯛꯁꯤꯗ ꯌꯥꯝꯅ ꯋꯥꯠꯄ ꯊꯦꯡꯅꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯁꯤꯒꯤ ꯄꯣꯠꯁꯤꯃꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯐꯇꯥꯔ ꯃꯃꯥꯡꯒꯤ ꯃꯤꯀꯨꯞꯁꯤꯡ ꯑꯁꯤꯁꯨ ꯑꯩꯈꯣꯏ ꯏꯐꯇꯥꯔꯒꯤ ꯊꯧꯔꯥꯡꯗ ꯂꯩꯕꯁꯦ ꯇꯠꯇꯅ ꯑꯥꯂꯤꯝꯁꯤꯡ ꯑꯗꯨꯝ ꯍꯥꯏꯔꯕꯅꯤ ꯑꯗꯣ ꯃꯁꯤꯒꯤ ꯃꯤꯀꯨꯞ ꯑꯅꯤꯁꯤ ꯔꯝꯖꯥꯟꯗ ꯀꯌꯥꯝ ꯃꯔꯨ ꯑꯣꯏꯕꯅꯣ ꯑꯩꯈꯣꯏꯅ ꯃꯥꯡꯍꯜꯂꯤꯕꯁꯦ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯃꯁꯤ ꯇꯦꯟꯇꯛꯅ ꯍꯩꯔꯛꯑꯒꯦꯀꯣ ꯍꯣꯏ ꯍꯣꯏ ꯃꯁꯤ ꯃꯤꯑꯣꯏꯕꯁꯦ ꯒ꯭ꯌꯥꯟ ꯇꯥꯒꯗꯕꯅꯤ ꯌꯦꯡꯉꯨ ꯄꯣꯠꯁꯦ ꯗꯥꯛꯇꯔꯁꯦ ꯐꯕ ꯍꯥꯏꯕ ꯑꯃ ꯌꯥꯕ ꯍꯥꯏꯕ ꯑꯃꯅꯦ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯍꯧꯖꯤꯛꯀꯤ ꯃꯤꯁꯦ ꯌꯥꯕ ꯑꯣꯏꯅ ꯍꯪꯒꯜꯂꯤ ꯐꯕ ꯍꯪꯒꯟꯗꯦ ꯍꯣꯏ ꯍꯣꯏ ꯑꯗꯨꯒ ꯑꯂꯤꯝ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯑꯩꯅ ꯃꯤꯌꯥꯝꯗ ꯍꯥꯏꯅꯤꯡꯕꯗꯤ ꯐꯕꯗꯨ ꯍꯦꯟꯅ ꯍꯪꯍꯟꯅꯤꯡꯉꯤꯀꯣ ꯍꯦꯟꯅ ꯐꯕꯗꯣ ꯍꯦꯟꯅ ꯐꯕꯗꯨ ꯃꯃꯥꯡꯉꯩ ꯃꯤꯅ ꯐꯕ ꯍꯪꯉꯝꯃꯤ ꯌꯥꯕ ꯍꯪꯉꯝꯗꯦ ꯍꯧꯖꯤꯛꯀꯤ ꯃꯤꯅ ꯌꯥꯕꯇ ꯍꯪꯉꯤ ꯐꯕ ꯍꯪꯒꯟꯗꯦ ꯍꯣꯏ ꯍꯣꯏ ꯁꯤꯃ ꯏꯃꯥꯟꯗ ꯈꯦꯠꯅꯔꯛꯄ ꯃꯃꯥꯡꯉꯩꯒꯤ ꯃꯥꯅꯦ ꯍꯧꯖꯤꯛꯀ ꯉꯁꯥꯏꯒꯤ ꯃꯇꯝ ꯍꯥꯏꯕꯗꯣ ꯏꯁꯥ ꯃꯇꯨꯡꯗ ꯔꯀꯥꯠ ꯈꯔ ꯍꯥꯞꯄ ꯅꯠꯇ꯭ꯔꯒ ꯉꯟꯅ ꯍꯦꯛ ꯁꯣꯟꯗꯣꯛ ꯍꯤꯞꯄꯅꯆꯤꯡꯕ ꯌꯥꯗꯕ ꯅꯠꯇꯦ ꯇꯍꯖꯨꯗꯀꯤ ꯁꯋꯥꯕ ꯐꯪꯉꯤ ꯂꯩꯂꯥꯇꯨꯜ ꯀꯗꯔꯒꯤ ꯁꯋꯥꯕꯁꯨ ꯐꯪꯒꯅꯦꯕ ꯍꯣꯏ ꯍꯣꯏ ꯂꯩꯂꯥꯇꯨꯜ ꯀꯗꯔ ꯑꯣꯖꯥ ꯅꯠꯇ꯭ꯔꯒꯅ ꯇꯍꯖꯨꯗꯀꯤ ꯁꯋꯥꯕ ꯐꯪꯅꯤ ꯆꯨꯝꯕ ꯌꯥꯏꯌꯦꯕ ꯇꯍꯖꯨꯗ ꯆꯤꯡꯉꯦꯕ ꯑꯩꯈꯣꯏꯅ ꯈꯟꯒꯗꯕꯁꯤ ꯃꯃꯤꯡ ꯆꯠꯄ ꯍꯗꯤꯁ ꯂꯩꯗꯅ ꯑꯜꯂꯥ ꯑꯇꯦꯟꯅ ꯍꯥꯏꯔꯛꯑꯒꯦ ꯍꯣꯏ ꯑꯜꯂꯥꯁꯤ ꯑꯍꯥꯟꯕ ꯑꯁꯃꯥꯟꯗ ꯀꯨꯝꯃꯛꯏ ꯀꯨꯝꯃꯛꯑꯦ ꯍꯥꯏꯕꯁꯦ ꯀꯣ ꯍꯜꯃꯤ ꯃꯨꯁꯇꯒꯐꯤꯔꯤꯟ ꯑꯁꯇꯒꯐꯤरुल्लाहुम ꯍꯜꯃꯤ ꯃꯨꯁꯇꯔꯖꯤकिन ꯑꯁꯇꯔꯖꯤकुहु ꯑꯩꯗꯤ ꯀꯅꯥ ꯃꯒꯐꯤꯔ ꯄꯥꯝꯃꯤ ꯀꯅꯥ ꯏꯖꯤꯛ ꯄꯥꯝꯃꯤ ꯂꯩꯒ ꯑꯁꯥꯡꯕ ꯍꯗꯤꯁꯅꯤꯀꯣ ꯍꯣꯏ ꯍꯣꯏ ꯑꯗꯨ ꯀꯔꯝꯕ ꯃꯇꯝ ꯀꯨꯝꯃꯛꯏ ꯑꯍꯤꯡꯕ ꯃꯩꯗꯅꯦꯕ ꯑꯜꯂꯥꯍꯅ ꯑꯁꯃꯥꯟꯒꯤ ꯑꯔꯣꯏꯕꯗ ꯀꯨꯝꯕꯤꯔꯛꯇꯅ ꯂꯥꯎꯊꯣꯛꯄꯁꯦ ꯑꯍꯤꯡꯕ ꯃꯩꯅꯦꯕꯀꯣ ꯍꯣꯏ ꯑꯍꯤꯡ ꯍꯣꯏ ꯑꯍꯧꯕ ꯍꯥꯏꯗꯤ ꯑꯍꯤꯡꯕ ꯃꯩ ꯂꯩꯔꯕꯅꯤ ꯍꯣꯏ ꯁꯨꯂꯨꯁꯩ ꯂꯩ ꯂꯥꯏꯌꯦ ꯀꯨꯔꯥꯟꯗ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜꯗꯅꯦ ꯍꯥꯏꯗꯤ ꯃꯒꯨꯟꯗꯨ ꯇꯥꯀꯛꯀꯦꯅꯅꯤꯀꯣ ꯋꯥ ꯁꯥꯡꯗꯕꯤꯗ ꯍꯣꯏ ꯍꯣꯏ ꯍꯥꯏꯕꯗꯤ ꯁꯨꯂꯨꯁꯩ ꯂꯩ ꯍꯥꯏꯕꯗꯤ ꯑꯍꯤꯡꯒꯤ ꯁꯔꯨꯛ ꯑꯍꯨꯝ ꯊꯣꯛꯄꯒꯤ ꯃꯃꯩ ꯊꯪꯕ ꯁꯔꯨꯛꯇꯣ ꯍꯣꯏ ꯍꯣꯏ ꯑꯗꯨꯏꯗꯨꯗ ꯍꯦꯟꯅ ꯃꯒꯨꯟ ꯂꯩꯌꯦꯕ ꯍꯥꯏꯗꯤ ꯅꯕꯤꯗ ꯑꯩꯈꯣꯏ ꯅꯕꯤꯗ ꯇꯍꯖꯨꯗꯀꯤ ꯅꯃꯥꯖꯒꯤ ꯍꯨꯀꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯑꯜꯂꯥꯍꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨ ꯃꯒꯨꯟ ꯂꯩꯕꯗꯨ ꯑꯗꯨꯅ ꯍꯦꯟꯅ ꯐꯕ ꯍꯥꯏꯗꯨ ꯌꯥꯕꯗ ꯌꯥꯔꯕ ꯍꯦꯟꯅ ꯐꯔꯤꯁꯤ ꯀꯔꯤꯅꯣ ꯑꯍꯤꯡꯒꯤ ꯃꯃꯩꯗꯨꯅꯤ ꯍꯥꯏꯕ ꯃꯃꯩ ꯍꯥꯏꯕꯗꯤ ꯐꯖꯔꯒ ꯇꯥꯏꯅꯔꯛꯄ ꯅꯒꯛꯄ ꯃꯃꯩꯗꯣ ꯍꯣꯏ ꯍꯣꯏ ꯀꯣ ꯀꯥꯂꯦꯟ ꯊꯥꯗ ꯑꯣꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯄꯨꯡ 2:30 3 ꯅꯤꯡꯊꯝ ꯊꯥꯗ ꯑꯣꯏꯔꯒꯅ 3:30 4 ꯁ꯭ꯋꯥꯏꯁꯤꯅꯤ ꯍꯥꯏꯕ ꯁꯤꯗ ꯍꯧꯒꯠꯄꯗꯨꯅ ꯁꯋꯥꯕꯇꯨ ꯍꯦꯜꯂꯤ ꯑꯗꯨꯅ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯌꯥꯔꯒꯗꯤ ꯔꯝꯖꯥꯟ ꯃꯅꯨꯡꯁꯤꯗꯁꯨ ꯃꯗꯨꯒꯤ ꯃꯧꯀꯥꯗꯣ ꯃꯥꯡꯍꯟꯕꯤꯒꯅꯨ ꯃꯥꯡꯍꯟꯕꯤꯒꯅꯣꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯩ ꯏꯐꯇꯥꯔꯒꯤ ꯍꯥꯏꯈꯤ ꯗꯥꯛꯇꯔꯅ ꯑꯗꯨ ꯏꯐꯇꯥꯔ ꯀꯩꯗꯧꯅꯤ ꯄꯥꯡꯒꯜ ꯂꯩꯈꯣꯏꯅ ꯏꯐꯇꯥꯔꯒꯤ ꯆꯥꯅ ꯈꯠꯅꯔꯤꯉꯩꯗ ꯃꯒꯨꯟ ꯂꯩ ꯗꯨꯋꯥ ꯀꯕꯨꯜ ꯇꯧꯏ ꯍꯥꯏꯔꯗꯨ ꯑꯝꯇꯁꯨ ꯏꯕꯥꯗꯠ ꯇꯧ ꯂꯩꯕ ꯉꯝꯗꯦ ꯃꯁꯖꯤꯗꯇ ꯂꯩꯕ ꯅꯤꯄꯥ ꯈꯔꯗꯨꯗ ꯅꯪꯍꯧꯏ
ꯑꯗꯨꯃꯁꯨ ꯌꯥꯝ ꯗꯨꯋꯥꯗ ꯆꯨꯝꯃꯤ. ꯂꯩꯍꯟꯅꯤꯡꯉꯦꯕ ꯌꯥꯝ ꯆꯨꯝꯃꯤ, ꯌꯥꯝ ꯅꯨꯄꯤ ꯑꯃꯗꯤ ꯁꯨꯡꯅꯪ ꯅꯪꯗꯦ ꯏꯐꯇꯥꯔꯒꯤ ꯂꯥꯡꯉꯤꯉꯩꯗ ꯑꯉꯥꯡ ꯅꯨꯄꯤ ꯂꯥꯡꯉꯤꯉꯩꯗ ꯃꯁꯤꯒꯤ ꯍꯦꯇꯃꯥꯝ ꯇꯧꯕꯤꯌꯨ ꯁꯤꯅꯤ. ꯍꯗꯤꯁꯇ ꯂꯥꯛꯏꯅ ꯋꯥꯂꯤ ꯁꯥꯃꯤ ꯐꯔꯍꯇꯥꯟ ꯍꯥꯏꯌꯦꯕ ꯏꯟꯗꯜ ꯏꯐꯇꯥꯔ ꯍꯔꯥꯎꯕ ꯑꯅꯤꯅꯤ ꯑꯃꯅ ꯏꯐꯇꯥꯔ ꯃꯇꯝꯗꯅ ꯉꯝꯗꯦ ꯑꯜꯂꯥꯍꯅꯗꯤ ꯉꯝꯍꯟꯕꯤꯁꯤꯅ ꯂꯩꯍꯧꯔꯤꯕ ꯅꯨꯃꯤꯠ ꯃꯥꯄꯟꯅꯤꯁꯤ ꯏꯟꯁꯥꯜꯂꯥ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯂꯦꯝꯍꯧꯔꯤꯕ ꯅꯨꯃꯤꯠ ꯃꯥꯄꯟꯅꯤ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯖꯕꯁꯤꯡꯗꯨꯅꯦ ꯑꯗꯨꯒ ꯃꯨꯐꯇꯤ ꯁꯥꯍꯕꯅ ꯇꯥꯛꯄꯤꯔꯤꯕ ꯑꯍꯦꯟꯕ ꯑꯩꯈꯣꯏꯒꯤ ꯏꯜꯃꯁꯤꯡ ꯍꯥꯏꯕ ꯇꯥꯏ ꯂꯧꯁꯤꯡ ꯒ꯭ꯌꯥꯟꯁꯤꯡ ꯍꯥꯏꯕ ꯇꯥꯏ ꯁꯔꯤꯌꯠꯀ ꯃꯔꯤ ꯂꯩꯅꯕꯗ ꯑꯃꯜꯒ ꯃꯔꯤ ꯂꯩꯅꯕꯗ ꯇꯧꯕ ꯌꯥꯕꯁꯤꯡ ꯑꯁꯤ ꯃꯁꯤ ꯑꯩꯈꯣꯏ ꯈꯟꯊꯔꯒ ꯌꯥꯝꯅ ꯍꯦꯟꯅ ꯔꯝꯖꯥꯟꯒꯤ ꯃꯧꯀꯥꯁꯤ ꯂꯧꯃꯤꯟꯅꯅꯕꯒꯤ ꯑꯩꯈꯣꯏ ꯀꯟꯅ ꯍꯣꯠꯅꯍꯧꯁꯤ ꯍꯥꯏꯕ ꯋꯥꯐꯝꯗꯨ ꯊꯝꯖꯒꯦ. ꯑꯗꯨꯒ ꯑꯩꯈꯣꯏ ꯋꯥꯍꯪ ꯑꯃ ꯂꯥꯛꯏꯕꯁꯤꯅ ꯐꯤꯇ꯭ꯔꯥ ꯖꯀꯥꯠꯀꯤ ꯃꯇꯥꯡꯗ ꯋꯥꯍꯪ ꯑꯃꯇꯪ ꯂꯥꯛꯏ ꯃꯨꯐꯇꯤ ꯁꯥꯍꯕ. ꯐꯤꯇ꯭ꯔꯥ ꯖꯀꯥꯠ ꯑꯁꯦ ꯃꯛꯇꯕ ꯑꯣꯏꯅ ꯂꯩꯕ ꯃദ്ꯔꯁꯥꯗ ꯄꯤꯕ ꯌꯥꯕ꯭ꯔꯥ? ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯇꯝꯁꯨ ꯇꯦꯟꯁꯤꯜꯂꯛꯑꯕꯅꯤ ꯑꯗꯨꯅ ꯀꯣꯏꯁꯟ ꯑꯃꯅꯤ ꯂꯩ ꯃꯁꯤꯗꯪ ꯂꯧꯔꯒ ꯑꯩꯈꯣꯏ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯖꯒꯦ. ꯐꯤꯇ꯭ꯔꯥꯁꯦ ꯃꯁꯤ ꯁꯗꯀꯥꯏ ꯐꯤꯇ꯭ꯔꯥ ꯍꯥꯏꯕ ꯇꯥꯏ. ꯑꯗꯨꯒ ꯃꯥꯅ ꯍꯪꯉꯛꯄꯗꯗꯤ ꯐꯤꯇ꯭ꯔꯥꯁꯨ ꯖꯀꯥꯠꯁꯨ ꯄꯨꯜꯂꯦ ꯃꯨꯐꯇꯤ ꯁꯥꯍꯕ ꯍꯪꯕꯤꯔꯛꯏꯁꯦ. ꯑꯗꯣ ꯐꯤꯇ꯭ꯔꯥ ꯖꯀꯥꯠ ꯑꯁꯦ ꯃꯛꯇꯕ ꯑꯣꯏꯅ ꯂꯩꯕ ꯃദ്ꯔꯁꯥꯗ ꯄꯤꯕ ꯌꯥꯕ꯭ꯔꯥ? ꯑꯗꯨꯒ ꯅꯨꯄꯤ ꯃദ്ꯔꯁꯥꯗ ꯕꯣꯔꯗꯤꯡ ꯑꯣꯏꯅ ꯂꯩꯕ ꯑꯗꯨꯗ ꯖꯀꯥꯠ ꯐꯤꯇ꯭ꯔꯥ ꯄꯤꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯎ ꯁꯤꯅꯤ. ꯑꯁꯤ ꯂꯥꯏꯔꯤꯛꯀꯤ ꯃꯤꯠꯌꯦꯡꯅ ꯑꯃ ꯂꯝꯁꯤꯗ ꯆꯠꯅꯔꯤꯁꯤꯅ ꯃꯅꯤ ꯐ꯭ꯔꯤ ꯂꯧꯕ ꯃദ്ꯔꯁꯥ ꯑꯣꯏꯔꯒꯗꯤ ꯌꯥꯗ꯭ꯔꯦ. ꯑꯆꯥ. ꯃꯛꯇꯕꯇꯨꯁꯨ ꯐ꯭ꯔꯤ ꯂꯧꯔꯨꯕ꯭ꯔꯥ ꯌꯦꯡꯉꯣ ꯐꯤ ꯑꯍꯥꯟꯕ ꯍꯣꯏ ꯑꯩꯈꯣꯏ ꯑꯦꯗꯃꯤꯁꯟ ꯐꯤ ꯇ꯭ꯌꯨꯁꯟ ꯐꯤ ꯑꯦꯗꯃꯤꯁꯟ ꯐꯤꯗꯨ ꯍꯣꯏ ꯍꯣꯏ ꯑꯗꯨ ꯐꯤꯗꯨ ꯂꯧꯕ ꯑꯣꯏꯔꯒꯗꯤ ꯍꯣꯏ ꯃꯉꯣꯟꯗ ꯄꯤꯗꯕꯅ ꯐꯅꯤ ꯃꯈꯣꯏꯁꯨ ꯂꯧꯗꯕꯅ ꯐꯅꯤ. ꯑꯗꯨꯒ ꯐꯤꯁ ꯂꯧꯗꯕ ꯑꯣꯏꯔꯒꯗꯤ ꯌꯥꯒꯅꯤ ꯂꯧꯕ. ꯏꯃꯥꯝ ꯐꯤꯁ ꯂꯧꯗꯕ ꯑꯣꯏꯔꯒꯗꯤ ꯌꯥꯒꯅꯤ. ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ. ꯁꯤ ꯈꯪꯅꯤ ꯈꯦꯠꯅꯔꯤꯁꯦ. ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ. ꯃꯊꯪꯒꯤ ꯀꯣꯏꯁꯟꯁꯤꯅ ꯃꯨꯐꯇꯤ ꯁꯥꯍꯕ ꯎꯃꯔ ꯀꯖꯥ ꯁꯣꯟꯕꯁꯤꯁꯨ ꯐꯔꯖ ꯑꯃ ꯇꯧꯕꯗ ꯐꯔꯖ ꯍꯨꯝꯗ꯭ꯔꯥꯒꯤ ꯁꯋꯥꯕ ꯐꯪꯉꯤ ꯍꯥꯏꯔꯤꯕꯗꯣ ꯔꯝꯖꯥꯟ ꯃꯅꯨꯡꯁꯤꯗ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪꯁꯤꯅꯤ. ꯍꯥꯏꯗꯤ ꯃꯥꯅ ꯃꯇꯝ ꯁꯥꯡꯅ ꯀꯖꯥ ꯇꯧꯈ꯭ꯔꯕꯗꯣ ꯔꯝꯖꯥꯟ ꯃꯅꯨꯡꯁꯤꯗ ꯑꯗꯨꯒꯤ ꯀꯖꯥꯗꯨꯒꯤ ꯋꯥꯈꯜ ꯇꯧꯔꯒ ꯃꯥꯅ ꯁꯤꯡꯒꯠꯆꯔꯦ. ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯥꯅ ꯍꯪꯕꯤꯔꯛꯏꯁꯦ ꯀꯖꯥ ꯑꯃ ꯁꯤꯡꯕꯗꯨꯗ ꯉꯁꯥꯏ ꯑꯃꯗ ꯍꯨꯝꯗ꯭ꯔꯥꯒꯤ ꯔꯝꯖꯥꯟꯗ ꯄꯤꯒꯅꯤ ꯍꯥꯏꯕ ꯊꯣꯏꯗꯣꯛꯄ ꯃꯇꯤꯛ ꯃꯒꯨꯟꯗꯨ ꯃꯁꯤꯗꯁꯨ ꯑꯗꯨꯝ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪꯁꯤꯅꯤ. ꯃꯁꯤ ꯋꯥꯍꯪꯁꯤꯗꯤ ꯂꯪꯐꯩ ꯆꯠꯂꯨꯉꯩꯗ ꯀꯖꯥ ꯑꯣꯏꯔꯛꯄꯗꯣ ꯀꯁꯔꯒꯤ ꯅꯃꯥꯖꯗꯨ ꯍꯖꯔꯗ ꯍꯥꯏꯕꯗꯤ ꯌꯨꯝꯗ ꯂꯥꯛꯑꯒ ꯁꯤꯡꯕꯗ ꯀꯝꯃꯩ ꯁꯤꯡꯒꯗꯒꯦ ꯍꯥꯏꯕ ꯋꯥꯍꯪꯗꯨ ꯇꯥꯔꯦ. ꯑꯗꯨꯕꯨ ꯃꯁꯤ ꯀꯔꯤꯅꯤ ꯂꯥꯏꯔꯤꯛꯇ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯎꯕ ꯐꯪꯗꯦ. ꯂꯥꯛꯏꯕ ꯁꯋꯥꯕꯁꯤ ꯔꯣꯖꯥ ꯃꯅꯨꯡ ꯈꯛꯇꯗ ꯐꯔꯖ ꯑꯣꯏꯕ ꯁꯨꯅꯠ ꯑꯣꯏꯕ ꯑꯃꯜꯁꯤꯡꯗꯨ ꯑꯗꯨꯒꯤꯗꯨ ꯔꯣꯖꯥ ꯃꯅꯨꯡꯗ ꯇꯧꯕꯗ ꯍꯨꯝꯐꯨꯇꯔꯥꯒꯤ ꯁꯋꯥꯕꯇꯨ ꯐꯪꯅꯤ ꯍꯥꯏꯕꯅꯤ. ꯑꯗꯨ ꯔꯣꯖꯥ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯇꯝꯗ ꯑꯣꯏꯈꯤꯕ ꯀꯖꯥꯗꯨ ꯔꯝꯖꯥꯟ ꯃꯅꯨꯡꯗ ꯀꯖꯥ ꯇꯧꯕꯗꯅꯦ ꯑꯗꯨꯒꯤ ꯁꯋꯥꯕꯇꯨ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯕꯁꯦ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯤ ꯂꯩꯇꯦ. ꯃꯔꯝꯗꯤ ꯂꯥꯏꯔꯤꯛꯇ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯃ ꯐꯥꯎꯕ ꯎꯕ ꯐꯪꯗꯦ. ꯔꯣꯖꯥ ꯃꯅꯨꯡꯒꯤ ꯑꯃꯜ ꯈꯛꯀꯤꯅꯤ ꯈꯥꯁ ꯂꯥꯛꯏꯕꯁꯤ ꯁꯋꯥꯕ ꯍꯨꯝꯐꯨꯇꯔꯥ ꯐꯪꯅꯩꯅ. ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯨꯡ 3:50 ꯃꯨꯐꯇꯤ ꯁꯥꯍꯕ 55ꯗ ꯑꯩꯈꯣꯏ ꯂꯣꯏꯁꯤꯟꯅꯕ ꯄꯨꯡ 3:55ꯗ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯖꯒꯦ. ꯑꯩꯈꯣꯏ ꯅꯃꯥꯖꯁꯨ ꯄꯨꯟꯅ ꯌꯥꯎꯒꯗꯕꯅꯤ. ꯑꯗꯨꯅ ꯋꯥꯍꯪ ꯑꯃꯗꯪ ꯂꯥꯛꯏꯕꯅ ꯃꯨꯐꯇꯤ ꯁꯥꯍꯕ ꯑꯩꯈꯣꯏꯒꯤ ꯔꯝꯖꯥꯟ ꯊꯥꯒꯤ ꯁꯦꯔꯅꯤ ꯆꯥꯎꯅ ꯇꯧꯕꯁꯦ ꯌꯥꯝꯅ ꯆꯥꯎꯅ ꯉꯝꯕꯁꯤꯡꯅ ꯇꯧꯔꯤꯕꯒ ꯄꯤꯛꯅ ꯈꯖꯤꯛ ꯈꯔꯥꯛ ꯃꯥꯅ ꯉꯝꯖꯕ ꯈꯔ ꯇꯧꯕꯒ ꯀꯔꯤ ꯈꯦꯠꯅꯕ ꯂꯩꯕꯅꯣ ꯍꯥꯏꯅ ꯍꯪꯕꯤꯔꯛꯏ. ꯑꯗꯣ ꯃꯇꯥꯡꯁꯤꯗ ꯋꯥꯍꯪꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯅ ꯍꯥꯏꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯇꯝꯁꯤꯗ ꯁꯦꯔꯅꯤꯒꯤ ꯃꯇꯥꯡꯗ ꯁꯦꯔꯅꯤꯁꯤ ꯌꯥꯝ ꯆꯥꯎꯅ ꯇꯧꯕꯁꯨ ꯌꯥꯎꯔꯤ. ꯀꯅꯥꯒꯨꯝꯕ ꯌꯥꯝꯅ ꯍꯦꯛ ꯊꯃꯣꯏ ꯁꯦꯡꯅ ꯄꯤꯖꯅꯤꯡꯗꯅ ꯔꯝꯖꯥꯟ ꯊꯥꯒꯤ ꯕꯔꯀꯠꯇꯨ ꯐꯪꯅꯤꯡꯗꯅ ꯄꯤꯖꯕꯁꯨ ꯀꯌꯥ ꯑꯃꯅꯤ. ꯑꯗꯣ ꯃꯁꯤꯗ ꯂꯥꯛꯆꯅꯤꯡꯕꯁꯤ ꯑꯩꯈꯣꯏꯅ ꯇꯥꯖꯕꯗ ꯏꯐꯇꯥꯔ ꯑꯣꯏꯅ ꯇꯧꯍꯜꯂꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯇꯥꯖꯕꯗꯤ ꯑꯥꯂꯤꯝꯁꯤꯡꯗꯒꯤ ꯇꯥꯖꯕꯁꯤ. ꯑꯗꯣ ꯃꯇꯥꯡꯁꯤꯗ ꯃꯨꯐꯇꯤ ꯁꯥꯍꯕꯅ ꯀꯔꯤ ꯊꯝꯕꯤꯕ ꯌꯥꯕ ꯂꯩꯕꯒꯦ? ꯑꯩꯈꯣꯏꯒꯤ ꯏꯐꯇꯥꯔ ꯇꯧꯍꯟꯕꯒꯤ ꯁꯋꯥꯕꯅ ꯑꯃꯔꯥ ꯁꯦꯔꯅꯤ ꯑꯣꯏꯅ ꯇꯧꯕꯁꯤꯗꯤ ꯃꯁꯤꯒꯤ ꯁꯋꯥꯕꯅ ꯑꯃꯔꯥ ꯑꯗ ꯑꯁꯤꯁꯨ ꯑꯗꯨꯝ ꯏꯐꯇꯥꯔꯗ ꯆꯜꯍꯟꯒꯗꯣꯔꯤꯕ꯭ꯔꯥ? ꯑꯗ ꯃꯥꯅ ꯍꯪꯉꯛꯏꯕꯅ ꯑꯄꯤꯛꯄ ꯁꯦꯔꯅꯤ ꯃꯆꯥ ꯑꯃ ꯃꯤ 2-5 ꯄꯤꯖꯕꯒ ꯆꯥꯎꯅ ꯇꯧꯕꯒꯁꯦ ꯁꯋꯥꯕꯁꯦ ꯈꯦꯠꯅꯒꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪꯁꯤꯅꯤ. ꯊꯝꯕꯤꯌꯨ. ꯑꯗꯨꯗꯤ ꯃꯥꯅ ꯍꯪꯕꯗꯨ ꯋꯥꯍꯪ ꯁꯦꯝꯕ ꯍꯩꯇ꯭ꯔꯦ. ꯑꯗꯨꯅꯅꯦ ꯃꯥ ꯉꯝꯕ ꯃꯥꯒꯤ ꯄꯥꯡꯒꯜꯒꯤ ꯀꯦꯄꯥꯁꯤꯇꯤ ꯃꯈꯥ ꯄꯣꯜꯂꯤ ꯀꯩꯅꯣ. ꯌꯥꯝꯅ ꯉꯝꯃꯦ ꯁꯋꯥꯕ ꯌꯥꯝ ꯐꯪꯉꯦ ꯄꯤꯛꯅ ꯄꯤꯖꯔꯦ ꯄꯤꯛꯅ ꯐꯪꯉꯦꯗꯅ ꯃꯥꯏ ꯉꯝꯕꯒꯤ ꯄꯥꯡꯒꯜꯒꯤ ꯃꯈꯥ ꯄꯣꯜꯂꯤ ꯍꯥꯏꯕ ꯑꯗꯨꯗꯤ ꯏꯈ꯭ꯂꯥꯁꯀ ꯂꯣꯏꯅꯈ꯭ꯔꯒ ꯂꯣꯏꯔꯦ. ꯏꯈ꯭ꯂꯥꯁꯀ ꯌꯥꯝꯅ ꯄꯤꯖꯔꯒ ꯌꯥꯝꯅ ꯐꯪꯕ ꯍꯥꯏꯁꯤ ꯌꯥꯝꯅ ꯄꯤꯖꯔꯤꯃꯈꯣꯏ ꯌꯥꯝꯅ ꯐꯪꯕ ꯇꯥꯕꯅꯤ ꯄꯤꯛꯅ ꯄꯤꯖꯔꯦ ꯄꯤꯛꯅ ꯐꯪꯕ ꯇꯥꯕꯅꯤꯀꯣ. ꯑꯁꯤ ꯋꯥꯐꯝ ꯑꯃꯅ ꯁꯤꯔꯅꯤ ꯃꯅꯤꯄꯨꯔꯒꯤ ꯁꯤꯗ ꯉꯥꯡꯍꯟꯅꯤꯡꯕ ꯍꯪꯉꯛꯄ ꯋꯥꯍꯪ ꯃꯌꯥꯝ ꯑꯃ ꯂꯩꯌꯦ. ꯃꯤꯅ ꯌꯥꯝꯅ ꯆꯥꯎꯅ ꯇꯧꯕꯗ ꯂꯥꯏꯔꯕꯇ ꯅꯠꯇꯅ ꯏꯅꯥꯛ ꯈꯨꯟꯕ ꯃꯔꯤ ꯃꯇꯥ ꯁꯪꯒ ꯕꯪꯒ ꯏꯒꯤ ꯃꯔꯤꯅꯤꯅ ꯆꯤꯡꯈꯠꯂꯛꯑꯦ. ꯃꯁꯤ ꯄꯤꯖꯅꯤꯡꯗꯦ ꯌꯥꯕ꯭ꯔꯥ ꯍꯥꯏꯕ ꯑꯃ ꯆꯨꯝꯃꯦ. ꯏꯗ ꯋꯥꯐꯝ ꯑꯃ ꯈꯪꯍꯧꯔꯣ. ꯉꯁꯤ ꯃꯌꯥꯝꯅꯁꯨ ꯍꯥꯏꯅꯤꯡꯉꯤ ꯇꯟꯖꯥꯁꯨ ꯆꯥꯔꯦ. ꯏꯅꯥꯛ ꯈꯨꯟꯕ ꯄꯤꯖꯕꯁꯦ ꯁꯤꯔꯅꯤꯗꯅꯦ
सवाब से फंगोई गुनाह से पूरोयब Oh. फतेहुल कदीर है मुहक्किकुल इब्नुल हुमाम की लरिकते ईदमी भजना सवाब से फंगोई Hoi. गुनाह से पूरोयब Acha. आओ अदु शिरनी है बेसी सवाब की ने पीछे रगदे लाइरब पीछे कदम है Acha. लाइरब Oh, अदु aduna kana लाइरब सी नतब दने लाइरब दुदी याम नबु याउदे में haujukan picha base. ayaudi ta morbi maulana khara hairaga langhan biwani anakpada mina ubadi yeti miskin masa amani hairaga Hoi hoi. Adugi sawabti phangani. phangani atai di mari mata sangdang hakta kar tungba gari tungba te laeba Hoi hoi. leibe leirab de pise bakra sawa phangdar madui du yawga de borga de pise de bidane Matang sida yumda oina thinbiru bana phayeba lairaba chen jak sa ko nagdaba hoi hoi. cheng oina engjang mayang oina hangaba ꯑꯗꯣ ꯃꯇꯥꯡꯁꯤꯗ ꯖꯕ ꯂꯥꯛꯄ ꯌꯥꯕꯁꯤ ꯁꯔꯅꯤ ꯇꯧꯕꯤꯔꯤꯕꯁꯤꯡꯅꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤꯗꯤ ꯑꯗꯨꯗꯤ ꯁꯋꯥꯕꯁꯨ ꯐꯪꯗꯦ ꯒꯨꯅꯥꯁꯨ ꯐꯪꯗ꯭ꯔꯦ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏꯁꯤ ꯐ꯭ꯔꯤ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯑꯃ ꯂꯥꯛꯀꯅꯤ ꯃꯁꯤꯗ ꯑꯩꯅ ꯇꯥꯖꯕꯗ lairabagine ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡ ꯑꯩꯒꯤ ꯃꯤ ꯑꯣꯏꯁꯅꯨ ꯑꯩꯒꯤ ꯄꯣꯛꯃꯤꯟꯅꯕꯁꯤꯡ ꯑꯣꯏꯁꯅꯨ ꯃꯗꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯃꯌꯥꯝꯒꯤ ꯁꯔꯅꯤꯗꯨꯗ ꯃꯣꯏꯁꯨ ꯌꯥꯎꯅ ꯆꯥꯃꯤꯟꯅꯕꯁꯤ ꯁꯋꯥꯕ ꯐꯪꯒꯗ꯭ꯔꯥ ꯃꯗꯨꯒꯤ ꯋꯥꯐꯝꯗꯨꯁꯨ ꯊꯝꯃꯤ seni se tawbai jawa se topic si sang khibi adu Hoi, tin hoi. ni ko ꯍꯣꯏ khutau ani thoe ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯤꯌꯨ nungsi na bai thakta chaminaba ma ꯍꯣꯏ sawab ki damakta dwa gi ꯁꯥꯂꯦ ꯁꯋꯥꯕꯀꯨꯝꯕꯒꯤꯅꯤ ꯍꯥꯏꯅ ꯈꯥꯁ ꯑꯣꯏꯅ ꯇꯧꯕꯁꯤ ꯍꯣꯏ ꯍꯣꯏ adu gi dudadi hujiki du phangwayaba maramdi ꯑꯠꯆꯥ Quran la innama sadaqatul fuqara wal masakin na hadisi pakta la sharu ta'ami ta'amul walim al yudal aqni wa yutrakul fuqara wa khwada gi fatta ba saklen se ꯍꯣꯏ lai da babuna thadu amaga ina kun maharib saklen du na rawahu muslim ꯑꯠꯆꯥ muslim sharif ki hadis ni sahi ni la imi adu idre lawra agen ha nung sina mai thakta chaba du dikai de yayaba ꯍꯣꯏ sawab ki mingda sawab ki neta kabar ki neta mayet ki neta pisari base ꯍꯣꯏ ꯍꯣꯏ sigi sidi lai da bagini ꯈꯥꯁꯅꯦꯕ haiba ꯂꯥꯏꯔꯕꯒꯤ ꯈꯥꯁꯅꯦꯕ au ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ pang thingba na ꯑꯩꯈꯣꯏ ꯃꯨꯐꯇꯤ ꯁꯥꯍꯕꯅ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯆꯃꯝꯅꯕ ꯑꯃꯗꯤ ꯌꯥꯝꯅ ꯑꯩꯈꯣꯏ ꯀꯔꯤ ꯀꯟꯇꯦꯟꯇꯤꯡ ꯑꯣꯏꯕ ꯏꯁꯨ ꯃꯌꯥꯝ ꯑꯃ ꯃꯌꯥꯝꯒꯤ ꯋꯥꯈꯜꯗ ꯂꯩꯕ ꯍꯪꯅꯤꯡꯕ ꯋꯥꯍꯪ ꯀꯌꯥ ꯑꯃꯁꯨ ꯑꯩꯈꯣꯏꯅꯁꯨ ꯍꯪꯖꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟꯒꯤ ꯊ꯭ꯔꯨꯗ ꯂꯥꯏꯚꯇ ꯂꯥꯛꯄꯗꯒꯤꯁꯨ ꯐꯣꯟ ꯑꯣꯏꯅ ꯇꯧꯔꯛꯄꯗꯒꯤꯁꯨ ꯑꯩꯈꯣꯏꯅ ꯂꯧꯈꯠꯆꯗꯅ ꯋꯥꯍꯪꯁꯤꯡꯁꯤ ꯃꯨꯐꯇꯤ ꯁꯥꯍꯕꯇ ꯊꯝꯖꯕꯅꯤ ꯃꯨꯐꯇꯤ ꯁꯥꯍꯕꯅ ꯌꯥꯝꯅ ꯃꯔꯤꯛ ꯆꯨꯝꯅ ꯑꯩꯈꯣꯏ ꯍꯋꯥꯂꯥꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯑꯇꯦꯟꯕ ꯃꯇꯝꯁꯤꯗ ꯌꯥꯝꯅ ꯃꯔꯤꯛ ꯆꯨꯝꯅ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯔꯝꯖꯥꯟꯒ ꯃꯔꯤ ꯂꯩꯅꯕ ꯂꯩꯂතුꯜ ꯀꯗꯔꯒ ꯃꯔꯤ ꯂꯩꯅꯕ ꯃꯌꯥꯝ ꯑꯃ ꯊꯝꯕꯤꯔꯝꯕ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯃꯨꯐꯇꯤ ꯁꯥꯍꯕꯅ ꯑꯆꯤꯟꯕ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯗꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯦꯡꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯁꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯀꯔꯝ ꯇꯧꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟꯗ ꯏꯕꯤꯔꯛꯎ ꯂꯣꯏꯅꯅ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯃꯅꯤꯄꯨꯔꯤ ꯃꯨꯁꯂꯤꯝ ꯑꯈꯤꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡ ꯑꯗꯣꯝꯒꯤ ꯋꯥꯍꯪ ꯁꯔꯤꯌꯠꯀꯤ ꯄꯥꯎꯈꯨꯝ ꯑꯃꯗꯤ ꯄꯥꯡꯒꯜꯂꯛꯇꯒꯤ ꯑꯊꯣꯏꯕꯁꯤꯡ ꯍꯥꯏꯕꯅꯆꯤꯡꯕ ꯊꯧꯔꯝ ꯀꯌꯥ ꯑꯃ ꯑꯩꯈꯣꯏ ꯄꯔꯤꯡ ꯅꯥꯏꯅ ꯆꯠꯊꯖꯔꯛꯀꯗꯕ ꯂꯩꯖꯩ ꯃꯗꯨꯗꯁꯨ ꯃꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯃꯗꯤ ꯀꯥꯟꯅꯕ ꯗꯤꯟ ꯑꯃꯗꯤ ꯏꯁꯂꯥꯝꯒ ꯃꯔꯤ ꯂꯩꯅꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯐꯝꯁꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝꯁꯤꯡꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯗꯒꯤ ꯉꯁꯤ ꯀꯥꯟꯅꯕ ꯐꯪꯂꯤꯕ ꯑꯁꯨꯝꯅ ꯃꯇꯨꯡ ꯇꯥꯔꯛꯄ ꯄꯨꯟꯁꯤꯗꯁꯨ ꯀꯥꯟꯅꯕ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯤ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯁꯁꯂꯥꯃꯨ ꯑꯂꯩꯀꯨꯝ ꯋꯔahmatullahi wabarakatuh